ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤ ꯃꯣꯛ ꯇꯦꯁ ꯑꯩꯅ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯔꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯀꯔꯦꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯛ ꯇꯦꯁ ꯑꯅꯤ ꯇꯧꯏꯀꯣ ꯑꯃꯅ ꯀꯣꯆꯤꯡ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤ ꯑꯗꯨꯒ ꯃꯣꯛ ꯇꯦꯁ ꯇꯣꯉꯥꯟꯅ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤ ꯑꯃ ꯁꯤꯃ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯃ ꯐ꯭ꯔꯤꯗ ꯑꯃꯁꯨ ꯇꯧꯏꯀꯣ ꯑꯗꯨꯏ ꯑꯅꯤꯗꯣ ꯊꯣꯛꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯇꯧꯕꯗꯨꯅ ꯃꯣꯛ ꯇꯦꯁ ꯑꯍꯨꯝ ꯁꯨꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯇꯧꯕꯗꯨꯅꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯇꯧꯕꯗꯨꯅ ꯑꯗꯨꯒ ꯀꯣꯆꯤꯡ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯁꯟꯗꯦꯗ ꯇꯧꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤ ꯑꯗꯨꯒ ꯃꯣꯛ ꯇꯦꯁ ꯇꯣꯉꯥꯟꯅ ꯌꯥꯎꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤ ꯃꯣꯛ ꯇꯦꯁꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦꯗ ꯇꯧꯕꯗꯣ ꯅꯠꯇꯦ ꯁꯟꯗꯦꯒꯤ ꯇꯦꯁꯇ ꯑꯣꯏꯒꯗꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯀꯣ ꯄꯨꯂꯞꯅ ꯃꯣꯛ ꯇꯦꯁꯁꯦ ꯉꯁꯤꯒ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯇꯧꯕ ꯃꯇꯝꯗ ꯃꯣꯛ ꯇꯦꯁ ꯄꯨꯂꯞꯅ ꯑꯩꯈꯣꯏꯅ ꯃꯔꯤ ꯁꯨꯈ꯭ꯔꯦꯀꯣ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯤ ꯍꯥꯟꯅ ꯇꯧꯈ꯭ꯔꯦ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯒꯤ ꯇꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤꯅ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤꯒ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯟꯗꯦꯗꯅ ꯑꯩꯈꯣꯏꯅ ꯑꯥꯏ ꯁꯤ ꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯊꯪ ꯃꯊꯪ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯗ ꯁꯤꯒꯤ ꯃꯦꯠꯁꯀꯤꯁꯨ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯗ ꯀꯣꯏꯁꯟ 35ꯅꯤ ꯇꯧꯗꯣꯏꯁꯦ ꯇꯦꯁ ꯇꯧꯕꯒꯤ ꯀꯣꯏꯁꯟ 35 ꯇꯧꯕꯁꯤꯗ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ 3 ꯑꯃꯨꯛ ꯍꯣꯠꯈ꯭ꯔꯦ ꯁꯤꯃꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯈꯔ ꯍꯣꯠꯄꯁꯦ ꯁꯤ ꯉꯁꯤꯅꯦ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯆꯤꯡꯒꯤꯁꯨ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤꯁꯨ ꯑꯥꯏ ꯁꯤ ꯇꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯦꯁꯇ ꯀꯣꯏꯁꯟ 35 ꯇꯧꯋꯤꯗꯅ 35 ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯈꯨꯝꯕꯗ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯐꯣꯔꯝꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯤꯗ ꯄꯤꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯈꯤꯕꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯁꯤꯗ ꯇꯦꯁꯀꯤ ꯔꯤꯖꯜ ꯂꯣꯏ ꯂꯩꯀꯣ ꯁꯤꯗ ꯇꯦꯁꯀꯤ ꯐꯣꯔꯝ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯔꯛꯀꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯁꯀꯤ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯍꯥꯟ ꯑꯃꯒꯤ ꯌꯦꯡꯒꯦꯀꯣ ꯁꯤꯗ ꯃꯦꯠꯁꯀꯤ ꯍꯥꯟꯅ ꯌꯦꯡꯒꯦꯀꯣ ꯁꯤ ꯃꯦꯠꯁꯀꯤ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯁꯤ ꯃꯣꯛ ꯇꯦꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯐꯣꯔꯝ ꯁꯦꯝꯕꯗꯨꯅꯤꯀꯣ ꯁꯤꯗ ꯏꯍꯥꯟ ꯑꯃꯒꯤ ꯃꯦꯠꯁꯀꯤ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠꯇ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ 35 ꯊꯥꯖꯤꯜꯂꯛꯏꯀꯣ 35 ꯊꯥꯖꯤꯟꯕꯒꯤ ꯃꯥꯒꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯃꯤꯁ ꯀꯣꯏꯁꯟ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯧꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯍꯩꯇꯕ ꯅꯠꯇ꯭ꯔꯒ ꯑꯟꯁꯔ ꯆꯨꯝꯕ ꯐꯪꯗꯕꯗꯣ ꯑꯗꯨ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯄꯤꯔꯤ ꯏꯍꯥꯟ ꯑꯃꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 3ꯁꯦ ꯁꯤꯗ ꯃꯤ 35ꯀꯤ ꯃꯅꯨꯡꯗ 13 ꯈꯛꯇꯪ ꯆꯨꯝꯃꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯨꯝꯗꯦ ꯍꯥꯏꯅꯤꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯃꯥꯒꯤ ꯁꯤꯗ ꯈꯔ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯨꯝꯗꯕ ꯀꯥꯡꯕꯨꯗꯣ ꯁꯤ ꯄꯣꯠꯁꯤꯅ ꯑꯗꯨꯒ ꯑꯟꯁꯔ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕ ꯌꯥꯏ ꯀꯣꯏꯁꯟ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕ ꯌꯥꯏ ꯁꯤꯗ ꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯁꯤꯗ ꯃꯤ ꯑꯌꯥꯝꯕꯗꯤ ꯑꯟꯁꯔ 3ꯗ ꯈꯣꯠꯂꯦ 3ꯁꯤꯅ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯆꯨꯝꯗꯕꯗ ꯁꯨꯃꯥꯏꯅ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯁꯤꯁꯇꯀꯣ ꯁꯤꯅ ꯏꯍꯥꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯤꯗ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯦꯠꯁꯀꯤꯗ ꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝꯗ ꯁꯤꯗ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝꯗ ꯀꯣꯏꯁꯟ ꯅꯝꯕꯔ 5 ꯅꯠꯇ꯭ꯔꯒ 3 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯃꯃꯥꯡꯗ ꯁꯤ ꯃꯦꯠꯁꯀꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯒꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯄꯤꯔꯤꯕ ꯀꯣꯏꯁꯟꯈꯩꯁꯦ ꯁꯤꯗ ꯁꯤꯗꯗꯤ ꯊꯣꯛꯇꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤꯗꯤ ꯁꯤꯗꯗꯤ ꯈꯤꯇꯪ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕꯩꯅꯤꯀꯣ ꯊꯣꯛꯇꯣꯏꯁꯦ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯃꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯕ ꯉꯝꯃꯤ ꯃꯦꯠ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯣꯏꯁꯟ ꯑꯃꯗ ꯀꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯀꯣꯏꯁꯟꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯉꯝꯃꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯉꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯈꯨꯗꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯀꯣꯏꯁꯟ 5 ꯅꯠꯇ꯭ꯔꯒ 3 ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯀꯣꯏꯁꯟꯗꯣ ꯑꯗꯨꯗꯣ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯒꯤ ꯀꯩꯅꯣ ꯄꯤꯕ ꯋꯥꯅꯤ ꯑꯗꯣ ꯁꯤꯗ ꯅꯣꯏꯅ ꯃꯥꯔꯛ ꯌꯥꯝ ꯐꯪ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯈꯤꯕꯗ ꯃꯥꯔꯛ ꯌꯥꯝ ꯐꯪ ꯇꯥꯔꯗꯤ ꯁꯤꯒꯤ ꯁꯦꯁꯟꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯍꯩꯇꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯄꯣꯠꯇ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯁꯪꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯅꯠꯇ꯭ꯔꯒ ꯁꯟꯗꯦꯗ ꯁꯤꯒꯨꯝꯕꯗ ꯑꯌꯥꯝꯕ ꯐꯨꯒꯠꯂꯛꯄ ꯍꯣꯠꯅꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯤ ꯗꯤ ꯑꯦꯐꯁꯦ ꯁꯤꯒꯤ ꯄꯤ ꯗꯤ ꯑꯦꯐꯁꯦ ꯅꯣꯏꯗ ꯃꯃꯥꯡꯗ ꯇꯦꯁ ꯇꯧꯈꯤꯕꯒꯤ ꯄꯤ ꯗꯤ ꯑꯦꯐꯇꯨꯅꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤꯀꯣ ꯁꯤꯗ ꯀꯣꯏꯁꯟ 3 ꯌꯥꯎꯈꯤꯕꯅꯤ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯁꯟ ꯑꯃꯃꯝꯗ ꯀꯣꯏꯁꯟ 5 ꯑꯃ ꯌꯥꯎꯈ꯭ꯔꯒ ꯀꯣꯏꯁꯟ ꯄꯨꯂꯞꯅ 35 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯇꯨ ꯑꯣꯏꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯑꯟꯁꯔ ꯀꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯟꯁꯔ ꯀꯤꯁꯨ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯍꯦꯛ ꯇꯦꯁ ꯇꯧꯕ ꯂꯣꯏꯕꯒ ꯁꯣꯔꯤ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯇꯦꯁ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯥꯈꯤꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯂꯩꯁꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯀꯣꯏꯁꯟ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯍꯣꯠꯄꯗꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯝꯄ꯭ꯔꯦꯟꯁꯟ ꯑꯣꯏꯕ ꯃꯥꯒꯤ ꯇꯦꯕꯜ ꯑꯃ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯔꯛ ꯇꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯁꯀꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯁꯦꯠꯀꯤ ꯀꯣꯏꯁꯟꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯣꯠꯈ꯭ꯔꯦꯀꯣ ꯅꯣꯏꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯅꯝꯕꯔ ꯁꯤꯒꯤ 11 ꯗꯩꯅ 15 ꯐꯥꯎꯁꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯃꯃꯥꯡꯗ ꯍꯣꯠꯄꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ
ꯅꯣꯏꯅ ꯄꯥꯝꯃꯒꯗꯤ ꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯇꯣꯉꯥꯟꯅ ꯂꯤꯡꯛ ꯊꯥꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒꯦꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯦꯟ ꯗꯤꯁꯀꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1 ꯗꯩꯅ 10 ꯐꯥꯎꯒꯤ ꯃꯔꯛꯇ ꯑꯌꯥꯝꯕ ꯇꯧꯔꯒꯦꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ PDF ꯁꯦ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ PDF ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯦ ꯁꯤꯒꯤꯁꯤꯅꯀꯣ ꯁꯤꯗ ꯁꯦꯝꯃꯤꯁꯦ ꯄꯨꯂꯞꯅ ꯀ꯭ꯋꯦꯁꯟ 5 ꯁꯦꯝꯃꯦꯀꯣ 5ꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯀ꯭ꯋꯦꯁꯟꯗꯣ 5ꯗꯣ ꯑꯗꯨ ꯈꯪꯒꯠꯂ ꯁꯦꯝꯃꯅꯤ ꯑꯗꯨꯗ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ 1 ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯀꯩꯅꯣꯗꯣ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ 1 ꯒꯤꯗꯨꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ 2 ꯒꯤꯗꯨꯅꯤ ꯑꯗꯨꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯅꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ 5 ꯍꯣꯠꯀꯅꯤ 5ꯁꯤꯅ ꯃꯌꯥꯝꯅ ꯍꯣꯠꯄꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕꯗꯣ ꯑꯗꯨꯒꯤ ꯀ꯭ꯋꯦꯁꯟ 5ꯗꯨꯅꯤ ꯍꯧꯖꯤꯛ ꯍꯣꯠꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ 1 2 ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯗ ꯁꯤꯗꯁꯨ ꯑꯃꯨꯛ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄ ꯂꯩꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯕꯣꯜ ꯇꯧꯔꯒ ꯄꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯨꯔꯅ ꯈꯤꯇꯪ ꯆꯥꯎꯅ ꯄꯤꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯅ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯗꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀ꯭ꯋꯦꯁꯟ ꯑꯅꯤꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯒꯤ 2ꯁꯤꯅ ꯍꯦꯟꯅ ꯂꯥꯏꯕ ꯍꯦꯜꯂꯤ ꯑꯔꯥꯏꯕꯁꯦ ꯍꯥꯟꯅ ꯍꯣꯠꯁꯤ ꯑꯗꯨꯒ ꯑꯔꯨꯕ 1ꯒꯤꯁꯦ ꯑꯃꯨꯛ ꯂꯥꯛꯁꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯇ ꯂꯥꯛꯁꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ 2ꯁꯦ ꯁꯤ ꯃꯥꯅ ꯍꯣꯠꯂꯁꯤꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯝꯕ ꯉꯝꯗꯕꯗ ꯀ꯭ꯋꯦꯁꯟ ꯑꯍꯨꯝꯅꯤ ꯌꯥꯎꯔꯤꯁꯦ ꯀ꯭ꯋꯦꯁꯟ 7ꯅꯦ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9ꯅꯦ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 10ꯅꯦ ꯑꯗꯨ ꯁꯤꯗ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9ꯁꯦ ꯍꯦꯟꯅ ꯂꯥꯟꯒꯜꯂꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯑꯍꯨꯝꯁꯦ ꯁꯤ ꯍꯥꯟꯅ ꯍꯣꯠꯂꯁꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯦꯝꯍꯧꯕ ꯀ꯭ꯋꯦꯁꯟ ꯑꯅꯤꯗꯨꯃ ꯑꯗꯨꯒ ꯄꯣꯠꯇꯣ ꯑꯃꯨꯛ ꯍꯣꯠꯁꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀ꯭ꯋꯦꯁꯟ ꯍꯦꯛ ꯍꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕꯁꯤ ꯇꯦꯕꯜꯁꯤꯃ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯕꯤꯒꯗꯕ ꯑꯗꯨꯒ ꯇꯦꯕꯜꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯥꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯌꯦꯡꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯟꯁꯔꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯑꯞ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯆꯪꯗ꯭ꯔꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗ ꯁ꯭ꯇꯗꯤ ꯗ ꯇꯦꯕꯜ ꯀꯦꯌꯔꯐꯨꯜꯂꯤ ꯑꯦꯟ ꯑꯟꯁꯔ ꯗ ꯐꯣꯂꯣꯋꯤꯡ ꯀ꯭ꯋꯦꯁꯟ ꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯁꯤꯗ ꯇꯦꯕꯜ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯦꯌꯔꯐꯨꯜꯂꯤ ꯁ꯭ꯇꯗꯤ ꯇꯧꯔꯣ ꯑꯗꯨꯒ ꯁꯤꯗ ꯀ꯭ꯋꯦꯁꯟ ꯍꯪꯉꯛꯄꯁꯦ ꯑꯟꯁꯔ ꯐꯖꯅ ꯈꯨꯝꯃꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ the given data is regarding the number of paperback and hardbound books sold by 4 different book shop A, B, C and D ꯀꯣ ꯁꯤꯗ ꯃꯈꯥꯗ ꯄꯤꯔꯤꯕ ꯇꯦꯕꯜꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯣꯟꯕꯒꯤ ꯃꯁꯤꯡꯅꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯅꯤ ꯈꯥꯏꯗꯣꯛꯏꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯕꯦꯛ ꯍꯥꯏꯕ ꯑꯃ ꯄꯦꯄꯔ ꯕꯦꯛ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗ ꯏꯕ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯑꯗꯨꯒ ꯍꯥꯔꯠ ꯕꯥꯎꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯑꯊꯥꯕ ꯄꯥꯟꯕꯁꯦ ꯁꯤ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯍꯨꯝ ꯀꯣ A B C D ꯀꯧꯕ ꯂꯥꯏꯔꯤꯛ ꯗꯨꯀꯥꯟ ꯌꯣꯟꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯃꯔꯤꯁꯤꯅ ꯃꯣꯏꯅ ꯌꯣꯟꯕ ꯂꯥꯏꯔꯤꯛ ꯃꯁꯤꯡꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯁꯤꯗ ꯄꯤꯔꯤꯁꯦ ꯁꯤꯗ ꯗꯨꯀꯥꯟ A B C D ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯈꯥꯏꯗꯣꯛꯏꯀꯣ ꯑꯃꯅ ꯍꯥꯔꯠ ꯕꯥꯎꯟ ꯍꯥꯏꯕ ꯑꯃ ꯄꯦꯄꯔ ꯕꯦꯛ ꯍꯥꯏꯕ ꯍꯥꯔꯠ ꯕꯥꯎꯟꯁꯤꯅ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯑꯊꯥꯕ ꯄꯥꯝꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯄꯦꯄꯔ ꯕꯦꯛ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛꯁꯤꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯌꯣꯟꯕ ꯂꯥꯏꯔꯤꯛ ꯀꯩꯁꯦ ꯁꯤꯗ ꯃꯁꯤꯡ ꯂꯣꯏ ꯄꯤꯔꯦꯀꯣ ꯁꯤꯒꯤ ꯇꯦꯕꯜꯁꯤꯃ ꯍꯥꯏꯐꯦꯠ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟꯁꯦ ꯌꯦꯡꯉꯁꯤ ꯀ꯭ꯋꯦꯁꯟꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯑꯁꯤꯀꯣ ꯁꯤꯗ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 7 ꯀꯣ ꯁꯤꯗ ꯈꯨꯝꯕ ꯃꯇꯝꯗ the number of hardbound books sold by A is approximately what percent less than the number of paperback book sold by shop C ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤꯗ ꯁꯤꯒꯤ ꯏꯍꯥꯟ ꯅꯝꯕꯒꯤ ꯄꯣꯠꯁꯦ ꯁꯤ ꯕꯨꯛ ꯂꯩꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯁꯤꯗ ꯍꯥꯏꯁꯦ number of hardbound books sold by shop A ꯍꯥꯏꯕꯅꯤ ꯁꯤꯗ ꯁꯣꯞ A ꯁꯤꯅ ꯌꯣꯟꯕ ꯑꯩꯈꯣꯏꯅ hardbound ꯕꯨꯛꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡꯁꯦ ꯀꯌꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯇꯥꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯁꯜꯂꯒ ꯏꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯞ Aꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯔꯠ ꯕꯥꯎꯟ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯏꯔꯝꯃꯣꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯈꯪꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯅꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯁ ꯋꯥꯠ ꯄꯔꯁꯦꯟ ꯑꯩꯈꯣꯏꯅ ꯏꯁ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯋꯥꯠ ꯄꯔꯁꯦꯟ ꯂꯦꯁ ꯀ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯗ ꯅꯝꯕꯔ ꯑꯣꯐ ꯄꯦꯄꯔ ꯕꯦꯛ ꯕꯨꯛ ꯁꯣꯜ ꯕꯥꯏ ꯁꯣꯞ ꯁꯤ ꯑꯩꯈꯣꯏꯅ ꯁꯣꯞ ꯁꯤꯁꯤꯅ ꯌꯣꯟꯕ ꯄꯦꯄꯔ ꯕꯦꯛ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯁꯤꯅ ꯁꯣꯞ ꯀꯣ ꯁꯣꯞ ꯁꯤꯅ ꯌꯣꯟꯕ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯕꯦꯛ ꯁꯤꯃ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥ ꯄꯥꯔꯁꯦꯟ ꯑꯩꯈꯣꯏꯅ ꯂꯦꯁ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯇꯦꯕꯜꯁꯤ ꯌꯦꯡꯉꯒ ꯃꯥꯒꯤ ꯚꯦꯂꯨꯈꯩꯗꯣ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯏꯍꯥꯟ ꯑꯃꯗ ꯁꯣꯞ A ꯀꯣ ꯁꯣꯞ Aꯒꯤ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕꯥꯎꯟ ꯍꯥꯏꯕꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 3500 ꯁꯨꯃꯥꯏꯅ ꯏꯕꯤꯔꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯀꯣ ꯑꯗꯨ ꯃꯊꯪꯗ ꯁꯣꯞ ꯁꯤꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯁꯣꯞ ꯁꯤꯒꯤ ꯄꯦꯄꯔ ꯕꯦꯛ ꯍꯥꯏꯕꯅꯤ ꯄꯦꯄꯔ ꯕꯦꯛꯇꯤ ꯁꯤ ꯂꯩꯔꯦ ꯄꯦꯄꯔ ꯕꯦꯛꯇꯤ ꯁꯨꯃꯥꯏꯅ 55 ꯁꯨꯃꯥꯏꯅ 00 ꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯦꯕꯜꯗꯒꯤ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯇꯧꯔꯤꯁꯤꯅ is approximately what percent less than ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯤ ꯑꯩꯈꯣꯏꯅ ꯄꯔꯁꯦꯟꯇꯦꯖ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯩꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀ꯭ꯋꯦꯁꯟ ꯍꯣꯠꯄ ꯌꯥꯔꯣꯏꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯇꯦꯕꯜꯁꯤ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯦꯂꯨ ꯑꯅꯤꯁꯦ ꯐꯪꯉꯦ ꯑꯗꯣ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ Aꯒꯤ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕꯥꯎꯟꯒꯤ ꯃꯥꯒꯤ ꯁꯤ ꯐꯪꯉꯦ ꯑꯩꯈꯣꯏꯅ 300 ꯑꯩꯈꯣꯏꯅ 3500 ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯑꯩꯈꯣꯏꯅ 5500 ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯅ ꯌꯣꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯄꯥꯔꯁꯦꯟꯁꯦ ꯑꯩꯈꯣꯏꯅ ꯂꯦꯁ ꯑꯣꯏꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯂꯦꯁ ꯑꯣꯏꯕ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯟꯊꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯀꯌꯥꯝ ꯍꯟꯊꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄꯔꯁꯦꯟꯅꯦꯕ ꯄꯨꯊꯣꯛꯇꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯑꯅꯤꯒꯤ ꯃꯥꯏ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯍꯟꯊꯕꯁꯦ ꯁꯤ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯅ ꯁꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯅꯔꯣꯀꯣ 5500 ꯀꯣ ꯑꯆꯧꯕꯅ ꯑꯩꯈꯣꯏꯅ ꯃꯆꯥꯗ ꯈꯥꯏꯗꯣꯛꯑꯅꯤ ꯑꯗꯨꯅ
3500 ꯁꯨꯃꯥꯏꯅ ꯂꯩꯅꯤ 0 0 ꯁꯤ ꯈꯥꯏꯗꯣꯛꯄꯅꯤꯀꯣ 0 ꯁꯨꯃꯥꯏꯅ 2000 ꯇꯥꯔꯦ ꯃꯕꯥꯅꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯣꯟꯕꯒꯤ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅ 2000 ꯇꯥꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯅ ꯌꯣꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟ ꯂꯦꯁ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯗ ꯄꯨꯊꯣꯛ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ 2000 ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯑꯗꯣ ꯁꯤ ꯃꯈꯥꯗ ꯊꯝꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯇꯣꯞ ꯁꯤꯅ ꯌꯣꯟꯕꯗꯤ ꯊꯝꯒꯗꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯣꯞ ꯁꯤꯒꯤ ꯔꯤꯐꯔꯦꯟꯁꯇ ꯑꯩꯈꯣꯏꯅ ꯁꯤꯅ ꯌꯣꯟꯕ ꯂꯥꯏꯛ ꯁꯤꯗꯒꯤ ꯀꯌꯥ ꯂꯦꯁ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤꯅ ꯔꯤꯐꯔꯦꯟꯁ ꯑꯩꯈꯣꯏꯅ ꯁꯣꯞ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯠꯀꯅꯤ ꯑꯗꯨꯅ ꯁꯣꯞ ꯁꯤꯒꯤ ꯃꯥꯅ ꯌꯣꯟꯕ ꯄꯦꯄꯔ ꯕꯦꯒꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ 5500 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯨ 100 ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯣꯟ ꯇꯥꯔꯅꯤ ꯁꯤ ꯐꯣꯟꯗ ꯁꯤꯗ ꯑꯟꯁꯔ ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯑꯟꯁꯔ ꯌꯥꯝ ꯂꯥꯏꯀꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯟꯁꯦꯞꯁꯦ ꯀ꯭ꯂꯤꯌꯔꯇꯤ ꯂꯩꯇꯥꯗꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯪꯀ ꯃꯆꯥ ꯑꯃ ꯍꯣꯠꯄꯤꯔꯣ ꯑꯗꯨꯒ ꯑꯟꯁꯔꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯐꯪꯒꯅꯤꯀꯣ ꯁꯤ ꯍꯣꯠꯁꯤꯀꯣ ꯁꯤ ꯌꯦꯡꯁꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯄ ꯃꯇꯝꯗ 0 ꯍꯥꯟꯅ ꯀꯛꯊꯠꯄꯤꯔꯣꯀꯣ ꯁꯤ 0 ꯁꯤ 0 ꯁꯤ 0 ꯁꯤ 0 ꯀꯛꯊꯠꯄꯤꯔꯣ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯛꯊꯠꯀꯅꯤ ꯁꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ 5ꯇ ꯀꯛꯑꯁꯤꯀꯣ ꯁꯤ 5ꯇ ꯀꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗ 11ꯗ ꯀꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ 5 11 ꯖꯥ 55 ꯇꯥꯏꯅ ꯁꯤ ꯄꯣꯠꯁꯤ ꯑꯃ ꯂꯩꯔꯦ 5ꯇ ꯀꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ 5ꯇ ꯀꯛꯄ ꯃꯇꯝꯗ ꯁꯤ 0 ꯑꯅꯤꯁꯦ ꯇꯣꯉꯥꯟꯅ ꯂꯩꯕ ꯌꯥꯏ ꯁꯤꯁꯦ ꯑꯩꯈꯣꯏꯅ 4 ꯀꯛꯄ ꯌꯥꯏ 4 5 ꯖꯥ ꯑꯩꯈꯣꯏꯅ 20 ꯇꯥꯏꯗꯅ ꯑꯗꯨꯒ ꯁꯤ 0 ꯑꯅꯤ ꯂꯦꯝꯍꯧꯕꯁꯤꯒ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯦ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗꯩꯗꯤ ꯀꯛꯊꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯛꯊꯠꯄ ꯌꯥꯗ꯭ꯔ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯗꯨꯝ ꯗꯤꯚꯥꯏꯠ ꯇꯧꯕꯤꯕ ꯇꯥꯔꯦꯀꯣ 11ꯅ ꯑꯩꯈꯣꯏꯅ 400 ꯁꯤ ꯁꯨꯃꯥꯏꯅ ꯗꯤꯚꯥꯏꯠ ꯇꯧꯕꯤꯔꯣꯀꯣ ꯁꯤ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯁꯤꯒꯤꯁꯦ ꯐꯣꯟꯁꯦ ꯄꯣꯏꯟꯠꯗ ꯂꯥꯛꯑꯅꯤ ꯃꯔꯝꯗꯤ ꯁꯤ ꯑꯦꯛꯆꯨꯑꯦꯂꯤ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯁꯤꯗ ꯑꯟꯁꯔ ꯄꯤꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯔꯥꯎꯟꯗꯤꯡ ꯑꯣꯐ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯛꯄꯗꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯌꯦꯡꯒꯅꯤꯀꯣ ꯁꯤꯗ ꯏꯍꯥꯟ ꯑꯃꯗ ꯁꯤ 11ꯅ 40ꯗ ꯆꯠꯂꯅꯤꯀꯣ 40 ꯆꯠꯄꯗ 3ꯗ ꯆꯠꯂꯅꯤ 3ꯗ ꯆꯠ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 33 ꯇꯥꯔꯦ ꯁꯣꯔꯤ ꯁꯨꯃꯥꯏꯅꯀꯣ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯈꯥꯏꯗꯣꯛꯅꯔꯣ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ 7 ꯇꯥꯔꯦꯀꯣ ꯁꯤꯗ ꯑꯃꯨꯛ 0 ꯄꯨꯊꯔꯕꯅꯤ ꯑꯗꯩ ꯃꯊꯪ 6 ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯂꯥꯜꯂꯦꯀꯣ ꯑꯩꯁꯦ ꯁꯤꯁꯦ 66 ꯑꯣꯏꯒꯗꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ 66 ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯗꯤ 4 ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ 36ꯇꯤ ꯇꯥꯔꯦ ꯑꯗꯣ ꯄꯣꯏꯟꯠ ꯑꯃꯅꯤꯒ ꯂꯧꯈꯤꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕꯁꯦ ꯑꯗꯣ ꯑꯟꯁꯔꯕꯨꯗꯤ ꯁꯤꯒꯤ ꯑꯣꯞꯁꯟ ꯅꯝꯕꯔ 2 36 ꯇꯥꯔꯅꯤ ꯁꯤꯃꯀꯣ ꯑꯗꯣ ꯁꯤꯗ ꯄꯣꯏꯟꯠ ꯑꯃ ꯅꯝꯁꯤꯜꯂꯗꯤ ꯑꯗꯨ ꯁꯤꯗ 0 ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ 3ꯗ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯃꯊꯛꯇ ꯆꯠꯈꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ 36.36 ꯇꯥꯔꯦ ꯃꯥꯒꯤ ꯄꯥꯔꯁꯦꯟꯁꯦꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯣꯞꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗ ꯅꯛꯄꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯅꯤ ꯄꯤꯕꯁꯦ 36 ꯑꯃ ꯄꯤꯔꯦ 38 ꯑꯃ ꯄꯤꯔꯦ ꯑꯗꯣ ꯍꯦꯟꯅ ꯅꯛꯄꯗꯤ 36 ꯍꯦꯟꯅ ꯅꯛꯄꯅꯤꯅ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ 2 ꯁꯤꯅ ꯁꯤꯒꯤ ꯑꯟꯁꯔ ꯑꯣꯏꯔꯦ ꯁꯤꯃ ꯈꯪꯕꯤꯔꯦꯀꯣ ꯁꯤ ꯌꯥꯝ ꯂꯥꯏꯀꯣ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 7ꯁꯦꯀꯣ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯁꯨ ꯁꯤꯒꯤ ꯁꯦꯁꯟꯁꯦ ꯔꯦꯀꯣꯔꯗ ꯇꯧꯏ ꯔꯦꯀꯣꯔꯗꯇ ꯑꯗꯨꯝ ꯐꯖꯅ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯈꯤꯇꯪ ꯇꯞꯊꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 9 ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯛꯁꯟꯈꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯃꯨꯊꯠꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯌꯦꯠꯅꯕꯒꯤ ꯄꯣꯠꯇꯣ ꯊꯣꯛꯀꯅꯤ ꯀꯣꯏꯁꯟ ꯅꯝꯕꯔ 9ꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ what is the ratio between the top total sales by shop C and A and C together and to the total sale by shop B and D ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯀꯣ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯔꯦꯁꯤꯌꯣꯅꯦ ꯃꯥꯅ ꯄꯨꯊꯣꯛ ꯍꯥꯏꯁꯦ ꯔꯦꯁꯤꯌꯣꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯁꯦꯜ ꯍꯥꯏꯕꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯈꯜ ꯈꯥꯏꯗꯣꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯃꯈꯜꯗꯣ ꯑꯅꯤꯃꯛꯇꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯗꯣꯏꯅꯤꯀꯣ ꯇꯣꯇꯦꯜ ꯁꯦꯜ ꯍꯥꯏꯕꯅꯤꯅ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯦꯒ ꯁꯤꯒꯒꯤ ꯌꯣꯟꯕꯩ ꯂꯥꯏꯔꯤꯛꯁꯤꯃ ꯊꯝꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯍꯥꯔꯠ ꯕꯥꯎꯟꯁꯨ ꯑꯗꯒꯤ ꯄꯦꯄꯔ ꯕꯦꯒꯁꯨ ꯑꯅꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯇꯤꯟꯖꯜꯂ ꯊꯝꯕꯤꯔꯅꯤ ꯑꯗꯣ ꯃꯈꯥꯗꯅ ꯑꯩꯈꯣꯏꯅ ꯕꯤꯒ ꯗꯤꯒ ꯁꯨꯃꯥꯏꯅ ꯕꯤꯒ ꯗꯤꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣꯀꯣ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯔꯦꯁꯤꯌꯣꯗ ꯁꯨꯃꯥꯏꯅ ꯏꯁꯇꯨ ꯄꯤꯕꯁꯦ ꯁꯤꯒꯤ ꯑꯟꯁꯔꯗ ꯑꯃ ꯇꯥꯕꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟ ꯅꯠꯇꯦꯀꯣ ꯅꯣꯏꯅ ꯈꯤꯇꯪ ꯍꯣꯠꯄꯗ ꯈꯤꯇꯪ ꯃꯤꯠ ꯍꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇ ꯇꯧꯔꯝꯒꯅꯤ ꯁꯤ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯇꯦꯕꯜꯗ ꯑꯣꯏꯅ ꯆꯠꯂꯒ ꯍꯣꯠꯄꯅ ꯍꯦꯟꯅ ꯐꯔꯅꯤꯀꯣ ꯁꯤꯗ ꯑꯅꯤ ꯄꯤꯁꯤꯀꯣ ꯑꯦꯒ ꯁꯤꯒ ꯑꯗꯨꯒ ꯕꯤꯒ ꯗꯤꯒ ꯑꯃꯃꯝ ꯀꯥꯜꯂ ꯄꯤꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯤꯒ ꯁꯤꯁꯤꯒ ꯁꯤꯃ ꯍꯥꯟꯅ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯊꯝꯃꯅꯤ ꯃꯥꯒꯤ ꯇꯤꯟꯖꯟꯅꯕꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯕꯤꯁꯤꯒ ꯗꯤꯒꯁꯤꯅ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯊꯝꯒꯗꯕ ꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯀꯥꯏꯕ ꯌꯥꯗꯦ ꯑꯣꯔꯗꯔꯁꯦ ꯀꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯅ ꯇꯤꯟꯖꯟꯅꯕ ꯃꯇꯝꯗ ꯁꯤ ꯌꯦꯡꯉꯨ 0 ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯅꯤ ꯑꯩꯈꯣꯏꯅ 0 ꯂꯣꯏ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ 0 ꯁꯦ ꯑꯩꯈꯣꯏꯅ ꯑꯪꯀꯁꯦ ꯍꯣꯠꯂ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ 3500 ꯁꯦ ꯑꯩꯈꯣꯏꯅ 0 ꯂꯧꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯅ 100ꯀꯤ ꯄꯣꯠꯁꯦ ꯁꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯒꯅꯤ ꯑꯗꯨꯅ ꯏꯍꯥꯟ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯑꯦꯒ ꯁꯤꯒ ꯇꯤꯟꯖꯟꯅꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥ ꯇꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ 35 ꯑꯃ ꯂꯥꯛꯑꯅꯤ ꯍꯣꯏ 0 ꯍꯥꯞꯄꯨꯔꯒꯦ ꯀꯣꯟꯅ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯅ 20 ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯩ ꯁꯤꯗ ꯁꯤꯒꯤꯀꯣ ꯁꯤꯗ 44 ꯑꯃ ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤꯗ 55 ꯑꯃ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯔꯤꯁꯤꯃ ꯇꯤꯟꯖꯟꯕꯤꯔꯣꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯦꯝꯍꯧꯔꯤꯕꯈꯩꯁꯦꯀꯣ ꯑꯩ ꯀꯂꯔ ꯑꯃ ꯆꯦꯟꯖ ꯇꯧꯒꯦ ꯂꯦꯝꯍꯧꯔꯤꯕꯈꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯒ ꯗꯤꯒ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒ ꯑꯃꯨꯛ ꯇꯤꯟꯖꯟꯕꯤꯔꯣꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ 39 ꯑꯃ ꯂꯩꯔꯦ 39 ꯑꯗꯩ 52 ꯑꯗꯩ ꯃꯊꯪꯗ 55 ꯑꯗꯨꯒ 66 ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤꯀꯣ ꯃꯥꯒꯤ ꯀꯥꯜꯂ ꯆꯠꯄ ꯁꯤ ꯑꯃꯨꯛ ꯇꯤꯟꯖꯟꯕꯤꯔꯣ
ꯇꯤꯟꯖꯜꯂꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯗ ꯇꯧꯗꯣꯏ ꯑꯗꯣ ꯗꯤꯚꯥꯏꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ 0 ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛ 0 ꯂꯧꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯇꯤꯟꯖꯟꯕꯅꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦꯀꯣ ꯁꯤ ꯑꯅꯤꯁꯦ ꯇꯤꯟꯖꯜꯂꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯔꯦꯁꯤꯌꯣ ꯐꯣꯔꯝꯗ ꯇꯝꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯅꯣꯏꯅ ꯍꯣꯠꯄ ꯃꯇꯝꯗꯀꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯈꯤꯇꯪ ꯊꯨꯅ ꯍꯣꯠꯄꯗꯨ ꯃꯇꯝ ꯅꯪꯗꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯁꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤꯁꯤ ꯍꯣꯠꯂꯁꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯔꯤ ꯁꯨꯔꯛ ꯇꯥꯔꯗꯤ ꯑꯅꯤ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯁꯦ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯀꯔꯝꯕ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕ ꯌꯥꯏ ꯁꯤꯒ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯤꯕ ꯌꯥꯏꯀꯣ ꯁꯤꯗ 35ꯀ ꯑꯃꯅ 55ꯀ ꯁꯤ ꯄꯨꯟꯁꯤꯟ ꯇꯥꯔꯗꯤ ꯁꯤ 0 ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ 1ꯗꯨꯒ ꯁꯤꯗ 9 ꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯤꯃꯀꯣ ꯑꯃꯅ 44ꯒ 20ꯒ ꯁꯤ ꯄꯨꯟꯁꯤꯟ ꯇꯥꯔꯗꯤ 4 ꯇꯥꯔꯦ ꯁꯤꯅ 6 ꯀꯣ ꯁꯤꯗ ꯑꯃꯨꯛ ꯇꯤꯡꯁꯤꯟ ꯇꯥꯔꯗꯤ ꯁꯤꯗ 4 ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯀꯌꯥ ꯇꯥꯔꯦ 15 ꯇꯥꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤ ꯆꯨꯝꯃꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ 150 4 ꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯍꯥꯞꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯅ 0 ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯂꯧꯊꯣꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯔꯝꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ 0 ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯇꯣꯞꯄ ꯑꯃꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯣꯠꯄ ꯃꯇꯝꯗ ꯁꯤꯗꯤ ꯈꯤꯇꯪ 0 ꯇꯥꯕꯁꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯒ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯀꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯄꯨꯡꯍꯣꯠꯇ ꯍꯣꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯁꯤꯒ ꯑꯗꯨꯝ ꯍꯣꯠꯂꯣꯀꯣ 39ꯒ 52ꯒ ꯇꯤꯟꯖꯟꯕ ꯃꯇꯝꯗ ꯁꯤ 1 ꯇꯥꯔꯦ ꯈꯨꯠꯇ 1 ꯀꯣ ꯁꯤ 91 ꯑꯃ ꯂꯩꯔꯦ ꯑꯗꯨꯏ ꯃꯊꯪꯗ 55ꯒ 66ꯒ ꯇꯤꯟꯖꯟꯂꯣ ꯁꯤꯁꯨ 1 ꯈꯨꯠꯇ 1 ꯑꯗꯨꯒ 11 12 ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯤ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯑꯅꯤꯁꯤ ꯑꯃꯨꯛ ꯇꯤꯟꯖꯜꯂꯣꯀꯣ ꯑꯩꯈꯣꯏꯅ 91ꯒ ꯁꯤ ꯇꯤꯟꯖꯟ ꯇꯥꯔꯗꯤ ꯁꯤꯗ 2 ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ 1 2 ꯁꯨꯃꯥꯏꯅ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ 2 1 2 ꯁꯨꯃꯥꯏꯅ 0 ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯁꯤꯗ 0 ꯍꯥꯞꯈꯤꯗ꯭ꯔꯤꯁꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗ ꯂꯣꯏꯅ 0 ꯌꯥꯎꯕꯅꯦ ꯁꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯔꯦꯁꯤꯌꯣ ꯀꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯛꯊꯠꯅꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯑꯅꯤꯒꯤ ꯔꯦꯁꯤꯌꯣꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯚꯦꯂꯨꯁꯦ ꯄꯤꯛꯊꯍꯜꯂꯣꯀꯣ ꯁꯤꯗ ꯑꯣꯞꯁꯟꯗ ꯄꯤꯔꯤꯁꯦ ꯁꯤ ꯇꯥꯅꯕ ꯑꯩꯈꯣꯏꯅ ꯚꯦꯂꯨꯁꯦ ꯄꯤꯛꯊꯍꯟꯕ ꯈꯛꯇꯅꯤ ꯇꯧꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯇꯦꯕꯜꯗ ꯌꯦꯡꯉꯒ ꯍꯣꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤ ꯃꯊꯛꯁꯤꯅ ꯑꯩꯈꯣꯏꯅ 15 ꯑꯩꯈꯣꯏꯅ 150 ꯁꯤ 15400 ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏ ꯑꯗꯣ ꯍꯥꯞꯄꯣꯔꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯃꯅ 212 ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯊꯍꯜꯂꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯝꯄ꯭ꯂꯦꯁ ꯐꯣꯔꯝꯗ ꯊꯝꯍꯜꯂꯣ ꯑꯗꯨꯒ ꯑꯟꯁꯔ ꯑꯇꯥꯕ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯨꯒꯤ ꯑꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯑꯗꯨꯝ ꯑꯣꯏꯒ꯭ꯔꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯛꯊꯠꯅꯕ ꯌꯥꯏ ꯁꯤ 2ꯅ ꯀꯛꯄ ꯌꯥꯏꯀꯣ 2ꯅ ꯀꯛ ꯇꯥꯔꯗꯤ ꯁꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤꯁꯦ ꯃꯊꯛ ꯀꯃꯥꯏꯅ ꯀꯛꯄ ꯌꯥꯏ ꯁꯤ ꯑꯩꯈꯣꯏꯅ ꯁꯤ 7ꯗ ꯀꯛꯄ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ 2 7 14 ꯑꯃ ꯂꯦꯝꯃꯦꯀꯣ ꯑꯃ ꯂꯦꯝꯕꯁꯤꯒ ꯑꯩꯈꯣꯏꯅ 4ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯗꯤ 14 ꯑꯃꯨꯛ 7ꯗ ꯑꯃꯨꯛ ꯀꯛꯄ ꯌꯥꯏ ꯁꯤ ꯄꯣꯠꯁꯤ ꯂꯩꯀꯣ ꯑꯗꯩ ꯃꯈꯥꯒꯤꯁꯦ ꯑꯩꯈꯣꯏꯅ 2ꯅ ꯀꯛꯄ ꯃꯇꯝꯗ ꯁꯤꯗ 1ꯅ ꯀꯛꯑꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯀꯛꯄ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ 2ꯗ ꯍꯦꯟꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯅꯤ ꯂꯧꯁꯤꯟꯕ ꯃꯇꯝꯗ 0 ꯑꯃ ꯂꯥꯛꯀꯅꯤ ꯁꯤꯀꯣ ꯑꯗꯨꯒ 12 ꯂꯩꯔꯦ 12 ꯁꯤꯗ ꯑꯩꯈꯣꯏꯅ 6ꯇ ꯂꯩꯔꯦ ꯑꯗꯨꯅ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ 77/106 ꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯐꯤꯒꯔꯗ ꯑꯩꯈꯣꯏꯅ 77:106 ꯁꯨꯃꯥꯏꯅ ꯇꯥꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯅꯝꯕꯔ 1 ꯁꯤꯒꯤ ꯑꯟꯁꯔ ꯑꯣꯏꯔꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯀꯣ ꯃꯨꯟꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯑꯃꯨꯛ ꯍꯣꯠꯁꯤꯀꯣ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 10ꯁꯦ ꯑꯃꯨꯛ ꯍꯣꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯂꯥꯏ ꯍꯣꯠꯀꯗꯕꯅꯤꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯗꯕꯅꯤꯀꯣ ꯅꯣꯏꯅ ꯄꯥꯈꯠꯄ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯋꯥꯠꯄꯗꯣ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯊꯨꯅ ꯍꯣꯠꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗ ꯂꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ what is the difference between the average number of hardbound books sold by shop A, B and D ꯀꯣ ꯁꯤꯃ ꯂꯩꯔꯦ and what is the average number of paperback books sold by shop C and D ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯅꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯁꯦ ꯁꯤꯗ ꯈꯥꯏꯗꯣꯛꯅꯕ ꯑꯃ ꯂꯩꯔꯅꯤꯀꯣ ꯈꯥꯏꯗꯣꯛꯅꯕꯁꯦ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯐꯤꯒꯔ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯚꯦꯂꯨ ꯑꯃꯃꯝ ꯊꯝꯗꯣꯏꯅꯤ ꯑꯗꯣ ꯃꯊꯛꯀꯤ ꯁꯤꯗ ꯚꯦꯂꯨ ꯊꯝꯃꯛꯄꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕꯗꯨꯅ ꯃꯃꯥꯡ ꯊꯝꯗꯣꯏꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯝꯃꯛꯀꯗꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯦ ꯕꯤꯅꯦ ꯗꯤꯅꯦꯒꯤ ꯗꯤꯒꯤ ꯃꯣꯏꯒꯤ ꯁꯣꯞꯀꯤ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕꯥꯎꯟꯈꯩꯁꯦ ꯁꯤꯁꯤꯃ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯃꯅꯤꯀꯣ ꯑꯃꯅ ꯍꯥꯔꯠ ꯕꯥꯎꯟꯒꯤ ꯀꯣ ꯑꯦꯅꯦ ꯕꯤꯅꯦ ꯗꯤꯅꯦ ꯑꯃ ꯑꯗꯨꯒ ꯑꯃꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯕꯦꯛ ꯀꯣ ꯄꯦꯄꯔ ꯕꯦꯛꯁꯤꯅ ꯑꯩꯈꯣꯏꯅ ꯑꯄꯥꯕꯗꯨꯅꯤ ꯁꯤꯅ ꯁꯤꯒ ꯗꯤꯒꯒꯤ ꯃꯣꯏꯒꯤ ꯑꯦꯚꯔꯦꯖ ꯍꯥꯏꯕ ꯁꯤꯒꯤ ꯑꯦꯚꯔꯦꯖ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯑꯍꯨꯝ ꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏ ꯇꯤꯟꯖꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ A + B + D ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ 3 ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯤ ꯑꯍꯨꯝ ꯁꯨꯕꯅꯤꯅꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯈꯥꯒꯤꯗꯤ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ C + D ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ 2 ꯑꯣꯏꯒꯅꯤ ꯑꯗꯣ ꯁꯤꯅ ꯄꯦꯄꯔ ꯕꯦꯛ ꯑꯣꯏꯒꯗꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯅ ꯍꯥꯔꯠ ꯕꯥꯎꯟ ꯑꯣꯏꯒꯗꯕ ꯁꯤ ꯄꯣꯠꯁꯦ ꯆꯠꯂꯁꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯒꯤ ꯁꯤ ꯑꯁꯣꯝ ꯅꯥꯀꯟ ꯇꯦꯕꯜꯗꯨ ꯍꯣꯠꯄꯅ ꯑꯣꯏꯅ ꯐꯔꯅꯤꯀꯣ ꯑꯦꯅꯦ ꯕꯤꯅꯦ ꯗꯤꯅꯦ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯁꯤ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯃꯨꯠꯊꯠꯈꯤꯁꯤꯀꯣ ꯁꯤ ꯉꯁꯥꯏ ꯇꯧꯈꯤꯕ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯚꯔꯦꯖ ꯍꯥꯟꯅ ꯄꯨꯊꯣꯛꯇꯣꯏꯁꯤ ꯑꯦꯚꯔꯦꯖ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯍꯣꯠꯇꯣꯏꯁꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯁꯤꯗ ꯍꯥꯔꯠ ꯕꯥꯎꯟꯒꯤ ꯂꯩꯔꯦ ꯍꯥꯔꯠ ꯕꯥꯎꯟꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯦꯅꯦ ꯕꯤꯅꯦ ꯗꯤꯅꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯔꯠ ꯕꯥꯎꯟꯒꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯁꯤꯅꯦ ꯕꯤꯁꯤꯅꯦ ꯗꯤꯁꯤꯅꯦ ꯁꯤ ꯑꯍꯨꯝꯁꯤꯅꯤꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯤꯒꯤ ꯑꯦꯚꯔꯦꯖ ꯍꯥꯟꯅ ꯄꯨꯊꯣꯛꯀꯗꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯥꯁꯀꯤꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏꯅ
paper bag กินะคนน่ะ C กับ D กับควายมันนิ่งอันนี้ตัวกว่า C นะ paper bag กินะมันนิ่งอันนี้คนน่ะ C กับ D กับ C อันนี้ average พุทโธนี่สมัยนะคนน่ะกันตะกี้ average พุทโธนี่ชวนน่ะกันตะ average พุทโธนี่ C average อันนี้ตัวดูกี่ไขตรงนั้นบ่ตัวดูกันตะนี่ก็ C กี่ปอตตกดิจ้ะ C เองก็สิก็ดุมฮอลละสิก็ sorry ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯣꯠꯂꯁꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯣꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯖꯦꯔꯣꯁꯦ ꯀꯩꯒꯨꯝꯕ ꯖꯦꯔꯣꯁꯦ ꯑꯗꯨꯝ ꯌꯥꯎꯍꯜꯂꯒ ꯌꯥꯎꯍꯟꯗ꯭ꯔꯁꯨ ꯍꯣꯠꯄ ꯌꯥꯏ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯑꯣꯡꯁꯦ ꯌꯥꯎꯕꯅ ꯐꯕ꯭ꯔꯥ ꯌꯥꯎꯗꯕꯅ ꯐꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯍꯣꯠꯂꯁꯤꯀꯣ ꯁꯤ ꯍꯥꯟꯅ ꯍꯣꯠꯂꯁꯤ ꯏꯍꯥꯟ ꯑꯃꯒꯤꯁꯨ ꯍꯥꯔꯠ ꯕꯥꯎꯟꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯤ ꯁꯤꯗ 350 ꯁꯤꯃ ꯂꯩꯔꯦ ꯖꯦꯔꯣꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯈ꯭ꯔꯁꯤꯀꯣ ꯑꯗꯨ ꯃꯊꯪꯗ 390 ꯑꯃꯅ 55 ꯀꯣ ꯁꯤꯗ ꯖꯦꯔꯣ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯇꯤꯟꯖꯜꯂꯔꯣꯏ ꯑꯗꯨꯒ 3ꯅ ꯗꯤꯚꯥꯏꯠ ꯇꯧ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯑꯦꯚꯔꯦꯖ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯁꯤ ꯇꯤꯟꯖꯜꯂꯔꯣ ꯁꯤꯗ ꯑꯩꯈꯣꯏꯅ 35 ꯀ 55 ꯀ ꯍꯥꯟꯅ ꯇꯤꯟꯖꯟ ꯇꯥꯔꯗꯤ ꯁꯤꯗ 0 ꯇꯥꯔꯦ ꯑꯗꯨꯒ ꯁꯤ 5 ꯅꯤ ꯁꯣꯏꯔꯦꯀꯣ ꯁꯤꯗ 35 ꯑꯃ 55 ꯑꯃ ꯍꯥꯏꯕꯀꯣ ꯑꯗ ꯁꯤꯗ 9 ꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ 39 ꯅ ꯇꯤꯟꯖꯜꯂꯣꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ 9 ꯇꯥꯔꯦ ꯑꯗ ꯁꯤꯗ 129 ꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤ ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯍꯣꯠꯄꯗ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯍꯥꯏꯔꯛꯎꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤ 00 ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯀꯣꯟꯅ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 129 ꯁꯦ ꯑꯩꯈꯣꯏꯅ 3ꯅ ꯗꯤꯚꯥꯏꯠ ꯇꯧ ꯌꯥꯔꯦꯀꯣ ꯑꯗꯨꯅ 3ꯅ ꯗꯤꯚꯥꯏꯠ ꯇꯧ ꯇꯥꯔꯗꯤ ꯁꯤ ꯑꯩꯈꯣꯏꯅ 4ꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯊꯪ 9 ꯁꯤꯅ ꯑꯃꯨꯛ 3ꯗ ꯆꯠꯂꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯦꯚꯔꯦꯖꯁꯦ ꯑꯩꯈꯣꯏꯅ 4 3 ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯗꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ 0 ꯑꯅꯤ ꯍꯥꯞꯆꯤꯜꯂꯛꯀꯅꯤ 0 ꯑꯅꯤ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯣꯠꯄ ꯃꯇꯝꯗ 0 ꯑꯅꯤ ꯑꯅꯤ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ 0 ꯑꯅꯤ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏ ꯁꯤꯗ 0 ꯑꯅꯤ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗꯃꯥꯏꯅ ꯑꯩꯈꯣꯏꯅ 0 ꯑꯅꯤ ꯁꯤꯒꯤ ꯄꯣꯠ ꯍꯥꯞꯆꯤꯟꯕꯒꯤ ꯄꯣꯠꯁꯦ ꯁꯤꯃ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯍꯥꯔꯠ ꯕꯥꯎꯟꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯣꯞ ꯑꯍꯨꯝꯒꯤꯀꯣ ꯑꯦꯅꯦ ꯕꯤꯅꯦ ꯗꯤꯅꯦꯒꯤ ꯃꯣꯏꯒꯤ ꯑꯦꯚꯔꯦꯖ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ 4300 ꯁꯤꯃ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯄꯣꯠꯁꯦ ꯁꯤꯃ ꯇꯥꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯍꯣꯠꯄ ꯃꯇꯝꯗ ꯑꯃꯅ 55 ꯅꯤ ꯑꯃꯅ 66 ꯅꯤꯀꯣ ꯁꯤꯅꯤ ꯇꯤꯟꯖꯟꯅꯔꯣ ꯁꯤꯅꯤ ꯇꯤꯟꯖꯟ ꯇꯥꯔꯗꯤ ꯁꯤꯗ 1 ꯇꯥꯔꯦ ꯈꯨꯠꯇ 1 ꯂꯩꯔꯦ 11 ꯑꯃꯨꯛ ꯇꯥꯔꯦ 12 ꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤꯗꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯛꯁꯟ ꯇꯥꯔꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ 0 ꯑꯅꯤ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯅ ꯐꯔꯅꯦꯕ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ 0 ꯍꯥꯞꯄ ꯍꯥꯞꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯚꯤꯅꯤꯌꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯀꯗꯕꯅꯤ ꯁꯤꯗ 0 ꯑꯅꯤ ꯍꯥꯞꯄꯤꯁꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯁꯤꯁꯦ ꯇꯥꯖꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯦ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯗꯤꯚꯥꯏꯠ ꯇꯧ ꯇꯥꯔꯗꯤ ꯀꯌꯥ ꯇꯥꯔꯛꯀꯅꯤ ꯃꯥꯒꯤ ꯑꯦꯚꯔꯦꯖ ꯑꯃꯨꯛ ꯃꯥꯒꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕꯁꯦ ꯃꯥꯒꯤ ꯃꯁꯤꯡ ꯑꯅꯤ ꯁꯨꯕꯒꯤ ꯑꯩꯈꯣꯏꯅ 2ꯅ ꯑꯩꯈꯣꯏꯅ ꯌꯦꯟꯕꯅꯤꯀꯣ ꯑꯗꯨꯅ ꯏꯍꯥꯟ ꯑꯃꯁꯦ ꯑꯩꯈꯣꯏꯅ 6ꯇ ꯆꯠꯄ ꯌꯥꯔꯦꯀꯣ ꯁꯤꯗ 12 ꯂꯩꯔꯦ ꯃꯊꯪ 1 ꯁꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ 1 ꯁꯤ 2ꯅ ꯍꯦꯟꯅ ꯆꯥꯎꯔꯕꯅꯤꯅ ꯁꯤꯗ 0 ꯑꯃ ꯀꯥꯔꯅꯤ 0 ꯑꯃ ꯀꯥꯗ ꯁꯤꯗ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ 5ꯇ ꯁꯤ ꯆꯨꯝꯃꯤꯀꯣ ꯑꯗꯣ 0 ꯑꯃ ꯂꯦꯝꯍꯧꯔꯦ ꯁꯤ 0 ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯅꯤꯁꯨꯕꯒꯤ ꯄꯣꯠꯁꯦꯀꯣ 55 ꯄ꯭ꯂꯁ ꯑꯩꯈꯣꯏꯅ 60 ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ 2 ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ 6050 ꯁꯨꯃꯥꯏꯅ ꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯇꯨ 100 ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯌꯥꯎꯒꯅꯤꯀꯣ ꯑꯩꯈꯣꯏꯅ 100 ꯂꯧꯊꯣꯛꯈꯤꯕꯒꯤ ꯄꯣꯠꯇꯨꯅꯤ ꯁꯤ ꯂꯩꯁꯤꯀꯣ ꯑꯗꯨꯅ ꯁꯤ ꯑꯅꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯈꯥꯏꯗꯣꯛꯅꯕꯗꯗꯤ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯆꯧꯕꯗꯨꯅ ꯃꯆꯥꯗꯨ ꯑꯗꯨꯝ ꯈꯥꯏꯗꯣꯛꯀꯣ ꯑꯗꯨꯒꯤ ꯑꯌꯥꯕꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯑꯣꯏꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯑꯃꯅ ꯁꯤ ꯑꯆꯧꯕꯁꯤꯅ ꯅꯤꯡꯁꯤꯡꯒꯁꯤꯀꯣ ꯑꯩꯈꯣꯏꯅ 6050 ꯑꯃ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃ ꯑꯄꯤꯛꯄꯁꯤꯅ ꯑꯩꯈꯣꯏꯅ 4300 ꯀꯣ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯥꯏꯗꯣꯛꯑꯁꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯃꯅ ꯁꯤꯗ 6050 ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯥꯈꯤꯕꯗꯨꯅꯤꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯣ ꯑꯩꯈꯣꯏꯅ 4300 ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯅꯤ ꯈꯥꯏꯗꯣꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯑꯇꯥꯕ ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯟꯁꯔ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯍꯣꯞ ꯁꯤꯗꯤ ꯑꯩꯈꯣꯏꯅ 0 ꯇꯥꯔꯦ ꯑꯗꯩ ꯃꯊꯪꯗ 5 ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯁꯤ ꯑꯩꯈꯣꯏꯅ 0ꯗꯒꯤ 3 ꯈꯥꯏꯗꯣꯛ ꯇꯥꯔꯗꯤ 7 ꯇꯥꯔꯦ ꯈꯨꯠꯇ ꯑꯃ ꯄꯨꯕꯩꯅꯤꯀꯣ ꯑꯗꯨ ꯁꯤꯗ 0ꯗꯒꯤ ꯑꯃꯨꯛ 4ꯗ ꯑꯃ ꯆꯤꯡꯖꯟ ꯇꯥꯔꯗꯤ 5 ꯇꯥꯔꯦ ꯑꯗꯨꯗꯤ 1 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ ꯀꯌꯥꯅꯣ 3 ꯔ 4 ꯔ 7 17 ꯑꯣꯏꯕ ꯑꯗꯨꯅ ꯑꯣꯞꯁꯟ ꯅꯝꯕꯔ 4 ꯁꯤꯅ ꯁꯤꯒꯤ ꯑꯟꯁꯔ ꯑꯣꯏꯔꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯤꯀꯣ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯀꯣ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯑꯗꯨꯝ ꯈꯔ ꯈꯤꯇꯪ ꯇꯤꯟꯖꯟꯕ ꯈꯣꯠꯆꯟꯕ ꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯇꯤꯟꯖꯟꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯍꯨꯝꯁꯤꯃ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯊꯛꯀꯤ ꯀꯣꯏꯁꯟ ꯑꯅꯤ ꯈꯤꯇꯪ ꯂꯨꯕꯁꯦ ꯁꯤꯃꯗꯤ ꯈꯤꯇꯪ ꯂꯨꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯑꯔꯨꯕ ꯑꯅꯤꯁꯦ ꯁꯤꯃꯨꯛ ꯍꯣꯠꯁꯤꯀꯣ ꯁꯤꯃ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯅ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯅꯝꯕꯔ 3ꯒ ꯀꯣꯏꯁꯟ ꯅꯝꯕꯔ 5 ꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯅꯤꯁꯦ ꯁꯤꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯍꯟꯕ ꯀꯣꯏꯁꯟꯅꯤꯀꯣ ꯑꯗꯨꯅ ꯀꯣꯏꯁꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯄꯥꯔꯁꯤ ꯑꯗꯨꯒ ꯑꯟꯁꯔꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗ the following table shows the percentage of girls who pass in the examination ꯁꯤꯃ ꯂꯩꯔꯦ and the percentage of boys who fail in that examination in the school ꯁꯤꯃ ꯂꯩꯔꯦꯀꯣ during 6 years from 2018 to 2023 based on the data in the table answer the question that follows ꯁꯤꯃ ꯂꯩꯔꯦ ꯁꯤꯗ ꯃꯈꯥꯗ ꯄꯤꯔꯤꯕ ꯇꯦꯕꯜꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯤ ꯄꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯒꯔꯜꯁꯀꯤ ꯄꯔꯁꯦꯟ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯕ ꯑꯦꯛꯖꯥꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯒꯔꯜꯁꯀꯤ ꯄꯔꯁꯦꯟ ꯄꯥꯁ ꯇꯧꯕ ꯑꯃ ꯄꯤꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯁ ꯍꯥꯏꯁꯦꯀꯣ ꯁꯤꯅ ꯒꯔꯜꯁꯀꯤ ꯄꯥꯁ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯁꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯕꯣꯏꯁꯀꯤ ꯐꯦꯜ ꯑꯣꯏꯕ ꯁꯤꯅ ꯕꯣꯏꯁꯀꯤ ꯐꯦꯜ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯄꯤꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯃꯣꯏ 6 ꯏꯌꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯁꯤ ꯆꯍꯤ ꯇꯔꯨꯛꯁꯤꯒ 2018 ꯗꯒꯤꯅ 2023 ꯐꯥꯎ ꯁꯤꯒꯤ ꯄꯤꯔꯦꯀꯣ
ꯑꯗꯣ ꯁꯤꯗ ꯃꯈꯥꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯇꯦꯕꯜꯁꯤꯒꯤ ꯗꯥꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯄꯨꯊꯣꯛꯑꯦ ꯃꯁꯤꯗ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯟꯁꯔ ꯃꯌꯥꯝꯁꯦ ꯁꯤ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯟꯐ꯭ꯌꯨꯖꯤꯡ ꯑꯣꯏ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯦꯕꯜꯁꯦ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ 33% ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞꯅ ꯒꯔꯜꯁꯇ ꯑꯩꯈꯣꯏꯅ 100% ꯂꯩꯌꯦꯕ ꯁꯤꯃ ꯈꯪꯖꯟꯕ ꯑꯩꯈꯣꯏꯅ ꯒꯔꯜꯁꯇ ꯑꯩꯈꯣꯏꯅ ꯄꯨꯂꯞꯅ 100% ꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯅꯤ ꯈꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯃꯅ ꯄꯥꯁ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯑꯃꯅ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯒꯔꯜꯁꯀꯤ ꯄꯥꯁ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯥꯁ ꯇꯧꯕ ꯃꯌꯥꯝ ꯄꯤꯔꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯕ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯑꯅꯤꯁꯦ ꯇꯤꯟꯖꯜꯂꯒ 100 ꯇꯥꯒꯗꯕꯅꯤ ꯑꯗꯨꯅ 100 ꯇꯒꯤ ꯄꯥꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯕꯈꯩꯁꯦ ꯂꯣꯏ ꯄꯨꯊꯣꯛꯄ ꯌꯥꯅꯤꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯃꯨꯛ ꯄꯤꯔꯤꯁꯤꯅ ꯕꯣꯏꯁꯀꯤ ꯄꯤꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯕꯣꯏꯁꯇꯁꯨ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ 100% ꯅꯦꯕ ꯂꯩꯗꯣꯏꯁꯦ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯁ ꯍꯥꯏꯕ ꯑꯃ ꯐꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟ ꯄꯤꯁꯤꯅ ꯑꯩꯈꯣꯏꯅ ꯐꯦꯜꯒꯤꯁꯨ ꯑꯣꯏꯅ ꯄꯤꯕ ꯐꯦꯜꯒꯤ ꯄꯥꯔꯁꯦꯟ ꯑꯣꯏꯅ ꯄꯤꯕ ꯑꯗꯨꯅ ꯄꯥꯁꯀꯤ ꯄꯥꯔꯁꯦꯟ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 100 ꯇꯒꯤ ꯐꯦꯜꯒꯤꯁꯤ ꯄꯥꯔꯁꯦꯟꯁꯦ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯄꯥꯁꯀꯤ ꯄꯥꯔꯁꯦꯟ ꯐꯪꯒꯗꯕ ꯑꯗꯨꯏ ꯄꯣꯠꯇꯣ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯃ ꯈꯪꯕ ꯑꯃ ꯆꯪꯏꯀꯣ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ 100 ꯇꯥꯒꯗꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤ 2018ꯗ ꯑꯩꯈꯣꯏꯅ 32% ꯁꯤꯒ 40% ꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ 100 ꯇꯥꯒꯗꯕ ꯅꯠꯇꯦꯀꯣ ꯁꯤ ꯍꯥꯏ ꯃꯥꯒꯤ ꯇꯦꯕꯜꯁꯤꯒꯤ ꯄꯤꯔꯤꯕ ꯇꯦꯕꯜꯁꯦꯀꯣ ꯃꯥꯒꯤ ꯇꯦꯕꯜꯁꯤꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯃꯤꯅꯤꯡꯁꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯕꯦꯁꯤꯛ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡꯁꯤꯃ ꯂꯩꯔꯒꯀꯣ ꯁꯤ ꯍꯣꯠꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯩ ꯍꯣꯠꯂꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯕꯀꯣ ꯁꯤꯒꯤ ꯏꯍꯥꯟ ꯑꯃ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯏꯍꯥꯟ ꯑꯃ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯣꯠꯈꯤꯕꯗꯨꯅ ꯁꯤ ꯏꯍꯥꯟ ꯑꯃ ꯀꯣꯏꯁꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯣꯞꯅ ꯌꯣꯟꯕꯗꯨ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯒꯤ ꯄꯤꯁꯤꯒꯤ ꯄꯣꯠꯇꯩꯅ ꯍꯪꯉꯤꯁꯦꯀꯣ ꯄꯥꯔꯁꯦꯟꯒꯤ ꯄꯣꯠꯇꯩ ꯍꯪꯉꯤꯁꯦ ꯑꯗꯩ ꯃꯊꯪꯒꯤꯗ ꯍꯪꯉꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯔꯦꯁꯤꯌꯣꯒꯤ ꯄꯣꯠꯇꯒꯤ ꯑꯩꯈꯣꯏꯅ ꯀꯛꯊꯅꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤ ꯇꯣꯄꯤꯛ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯂꯥꯁꯀꯤꯁꯤ ꯑꯃꯨꯛ ꯍꯪꯉꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯚꯔꯦꯖꯅꯦꯕ ꯍꯪꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯗ ꯈꯪꯗ꯭ꯔꯒꯗꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯣꯠꯄ ꯑꯗꯨꯝ ꯂꯨꯒꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯠꯀꯦ ꯇꯧꯔꯤꯕ ꯀꯣꯏꯁꯟꯁꯦ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯄꯔꯁꯦꯟꯇꯦꯖꯇꯩꯅꯦꯕ ꯍꯪꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯔꯁꯦꯟꯇꯦꯖꯀꯨꯝꯕ ꯔꯦꯁꯤꯌꯣꯒꯨꯝꯕ ꯑꯦꯚꯔꯦꯖꯀꯨꯝꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯀꯩꯅꯣꯗ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯗꯇ ꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯐꯖꯅ ꯍꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯣꯠꯄ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯒꯤ ꯄꯣꯠ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯃꯈꯥꯏꯁꯨ ꯄꯥꯔꯁꯦꯟꯒꯤ ꯄꯣꯠ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯄꯔꯁꯦꯟꯇꯦꯖꯁꯦ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯅꯦꯠꯀꯤ ꯑꯣꯏꯅꯃꯛꯇꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯁꯨ ꯂꯩꯖꯔꯦ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯀꯩꯅꯣꯗ ꯄꯔꯁꯦꯟꯇꯦꯖꯇ ꯕꯦꯁ ꯇꯧꯒꯅꯤꯀꯣ ꯁꯤꯃ ꯑꯗꯨꯝ ꯅꯣꯏ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯄꯔꯁꯦꯟꯇꯦꯖ ꯍꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯑꯗꯨꯝ ꯂꯣꯡꯒꯅꯤꯀꯣ ꯑꯗꯨꯝ ꯀꯣꯏꯁꯟ 5ꯒꯤ ꯃꯅꯨꯡꯗ ꯑꯅꯤꯃꯗꯤ ꯑꯗꯨꯝ ꯄꯔꯁꯦꯟꯇꯦꯖ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯑꯗꯣ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯕꯁꯨ ꯌꯥꯏ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ 2 3ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯄꯔꯁꯦꯟꯇꯦꯖꯀꯤ ꯄꯣꯠꯁꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯗ ꯌꯦꯡꯉꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 3 ꯀꯣ ꯁꯤ ꯏꯐ ꯏꯟ ꯏꯌꯔ 2000 ꯀꯣ ꯑꯩꯈꯣꯏꯅ 2020ꯗ ꯏꯐ ꯏꯟ ꯗ ꯏꯌꯔ 2020 total number of boys and total number of girls who appeared in the exam ko sida pire sida 800 and 700 respectively similar then what is the ratio of the total number of boys who pass to the total numbers of girls who fail si question yam sai ko si yam confusing chat pa question ogido maram di ko na mana onthok onjin yam to ko ida hai je ko na 2020 da sigi 2020 ji kai la sida 2020 sida ko mana hai be matu ina ko na number of boys na ko 8 ko na 8 sida ko sida boys ha ma iro boys ki magi total masing sida ko na 800 sineba ko si respectively hai bisina ni ko aduga total number of girls the girls samai le girls ina ko na 700 em sile si ihan magi line jini ko pija total boys na 800 aduga total girls na 700 simale ko simale aduga mana hangi si ja ko nang sai hai gi me tung na si ko na ani thona kai dor ko ni hai ko amana pass amana fail si jo mana pass amana fail si position ko leja ado si na question ma khai yeng jinga ko na si de dum yeng bi ya si ngo si the boys ki sile si je on thok na gani ko sida ꯑꯩꯈꯣꯏꯅ ꯇꯦꯕꯜꯗ ꯄꯤꯕꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯜꯁ ꯍꯥꯟꯅ ꯄꯤꯔꯝꯃꯦ ꯑꯗꯣ ꯀꯣꯏꯁꯟꯗ ꯄꯤꯔꯛꯄꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯚꯣꯏꯁꯇ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯀꯣꯛ ꯉꯥꯎꯔꯖꯅꯨꯅ ꯄꯤꯔꯛꯄꯒꯤ ꯄꯣꯠꯅꯤꯀꯣ ꯑꯗꯨꯅ ꯏꯍꯥꯟ ꯑꯃꯨꯛꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯚꯣꯏꯁꯀꯤ ꯀꯩ ꯄꯤꯔꯝꯃꯦ ꯐꯦꯜ ꯑꯣꯏꯕ ꯄꯤꯔꯝꯃꯦ ꯑꯗꯨꯅ ꯐꯦꯜ ꯑꯣꯏꯕꯁꯤ ꯀꯥꯏꯅꯣ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯩ 25% ꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯕꯒꯤ ꯖꯒꯥꯗ ꯁꯤ ꯊꯝꯒꯅꯦꯕ ꯁꯤꯃ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯒꯔꯜꯁꯀꯤꯗꯤ ꯀꯩ ꯄꯤꯔꯝꯃꯦ ꯒꯔꯜꯁꯀꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯒꯔꯜꯁꯀꯤꯗꯤ ꯁꯨꯃꯥꯏꯅ 55% ꯁꯨꯃꯥꯏꯅ ꯄꯤꯔꯝꯃꯦꯕ ꯁꯤ ꯈꯪꯉꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯦꯕꯜꯗ ꯄꯤꯔꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯅ ꯚꯣꯏꯁꯀꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯪꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ 25% ꯍꯥꯟꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯒꯤ 800ꯇꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯐꯦꯜ ꯑꯣꯏꯕ ꯃꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯩꯕ ꯃꯤꯗꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯁꯀꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯣꯠꯄ ꯌꯥꯏꯀꯣ ꯄꯥꯁꯀꯤ ꯍꯣꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯅꯤꯁꯤ ꯇꯤꯟꯖꯜꯂꯒ ꯁꯤꯒ ꯇꯤꯟꯖꯜꯂꯒ ꯑꯩꯈꯣꯏꯅ 100 ꯇꯥꯒꯗꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯩꯈꯣꯏꯅ 75% ꯅꯦꯕ ꯀꯣ 75ꯀ 25ꯀ ꯇꯤꯟꯖꯜꯂꯒ 100 ꯇꯥꯒꯗꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ
koina 55 siga atopa kya tinjil 100 tai si koina 45 tinjilaga 100 tai si posini ko lak tu ja aduna magi piram baje si khangada bako ado sida piram mise kaino hakada sigidi koina 25% je si piram bakwa ado sona kangina koina 55% je piram ba si pose khangjan bio kwa si asana bijaram mani aduga atopa sigi kaino jina 75 siga 45 khajina koina tongana pothok pani ko koina 100 tagi khaido saman pothok pani ko adona sigi 800 amasung koina 700 tagi dum pothok ya ni ko aduga question hangi jida kita mari mak dum puthok pte ado question ni matung ina khochi ko kitang matam shape ko numba ko aduna ida hangi sina ratio ni hangi ratio means ko na samai matam ka laiba post ni puthok ji ko ida total number of boys who pass ko na boys to pass to dum puthok si color amna change to ko boys to pass to budi ke no si je puthok ko red is sima sina mathak ta thango ko samai na ko boys ki pass to bajima sina mathak tamo makha sina ratio ki makha dana ko na girls ki fail budi kar ma si je ko si ani je ko na mathak maka thamo aduga mai ratio jo hol wa ni shom lu boy de ko si hol lo re ko si yeng ji aduna ai sa ji kitang muthake ko sida khona tawthi je khona ihan amgi voice pass to masing ja si han putho ji ko voice pass to masing je putho dum na taw je ko 75% ko into khona 800 si posile ko si khona 00 ko thlo si 00 ko thlo si di khona 75 into 8 si kya ta karam to holo ko sina voice ki ni ko duga girls ki sina khona 45% of into 700 si 00 ko thlo si 00 ko thlo si kina 45 into 7 si answer kya ta hai si ni ka thana bata nataga noina kitang semjaladi ko si khon khot ta kaju kon yai ka samaina dum mathik ta samaina 75 into 8 thamaga makha dana koina 45 into 7 samaina thamba ju ya si pos ram de koina mathama ka ka thana dunia aduna into ta udra kaju yai ko samaina si potale do si je koina simplest term da koina kakpa ya mo da ko si ka main kakpa yai si je koina 5 ta ko si je ko sina 5 ta kak ta di koina 9 da tare ko sina 5 ta kak ta di 1 han chalo 25 le me 25 te koina 5 ta samaina si posel me de ko ado mathang di ke da kakpa ya si je koina 3 dom kakpa yai sina 3 da kak ta di je 3 ko ada sina 3 da kak ta di 5 tare si dai di kakpa ya thrma le ko aduna mathak ta le me wi je koina 5 ka 8 ka si ni je into tok ta de koina 40 tare ko makha da le me wi je koina 3 ga 7 ga si de koina 21 tare aduna answer je koina option number 1 je samaina tam si ya bro to wi si am ta happy tang yeng si gyan tai ko kitang koina mai percentage lo ko si kitang on thon jin di khat tawre si posin ado noina angka sum hot pada taladi aro ka koina any angka hot pa na calculator do hot pa sima yatri ko mam de koina pekada calculator sina ba yada bin ko sima leire ko aduga mathangi question je yeng je si ado yeng tri da sita sorry koina yexel mi am je si hana pek muthalang jina tade mu koina kitang difficult oi hot pa ni na mu confusing chat pe chance cha wangi da interpretation gum da di ko duna hot pa matam seng seng ko aduga ma hai ga du am leire koina statistics kum hot pa nataga koina data interpretation hot pa matam de koina yam thuri ni na ko koina step lan do ita yam tholo mam di nang na yam sang ma question ma hol le ba ko kari gum nang na koina any step am da soi gi matam da nang hot ki yam dong pulap recheck to da matam chang ni ba aduna angka hot pa matam da ko nang gi confidence da ko koina yam na ju am no hot pa bu dia pote ado nang gi confidence da koina chumme sang na khang no hot ko aduga kai gum lalam ta di nang na kholi yam do matam mang bai tabuk do idona aduna koina chumme khang ga hot pa jina phai ba koina yam thuri ni na kana da ba lan do ita di sima kitang thadok pi gadom ni ko aduna matam do ani mak mang ni hab ko amu lan bada mu makok te mu recheck tor puna ta mu hona ni aduna matam mang bai exam da yam important aduna question 5 se mu yeng ji ko if in the year 2023 ko 23 da the total number of boys and total number of girls da se pi renga sai do mai na ko na sina 2023 da ko number of boys ka number of girls ki masing pi re ko si adum yeng ji mathak ta table do mapsal ji ko sahi ji kya na 2023 di ga la sile ko si kwai last ki sahi ji ni ko ita pi se ko na boys na 1250 ko sigi boys na sida samaina sona ga dam thama ji ko boys na boys girls habam lai ni ko boys na pi na 1250 ko sida 1250 magi total koina magi boys masing da ama jina girls na 85 ni ko samaina ado hujiki to maina dum tawrani si question ji ko ado mathang yeng ji ado mana pa mi sina sida siju koina si percentage ko tayaro si di ko ado mana sida number of boys who fail koina boys ki fail oiba masing adu ma pa me ko aduga amana girls ki fail sidi fail oiba ngata ni ko boys ki ju fail oiba girls ki ju fail oiba adu ni do sida value thamo aduga person kyam kana more oige habdo adu poto sida person ki poto mong yaw dia ya de ko adu poto to aduna sigi da ani ma fail oiba ngata ni aduna amu lai ni ko
ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯄꯥꯁ ꯍꯥꯏꯕ ꯑꯃ ꯊꯝꯃꯅꯤ ꯁꯤꯗ ꯐꯦꯜ ꯍꯥꯏꯕ ꯑꯃ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯁ ꯍꯥꯏꯕ ꯑꯃ ꯁꯤꯗ ꯐꯦꯜ ꯍꯥꯏꯕ ꯑꯃ ꯊꯝꯃꯅꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯁꯤꯟꯖꯜꯂꯣꯀꯣ ꯁꯤꯒꯤ ꯚꯣꯏꯁꯀꯤꯗꯤ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ 80% ꯀꯣ ꯁꯤꯅ ꯐꯦꯜ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ 80% ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯀꯣ ꯁꯤ ꯄꯤꯖꯔꯝꯕ ꯚꯦꯂꯨꯅꯤꯀꯣ ꯑꯗꯨꯒ ꯒꯔꯜꯁꯀꯤ ꯄꯥꯁ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ 42 ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯦ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯇꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯁꯦ ꯐꯦꯜ ꯑꯣꯏꯕ ꯑꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦꯀꯣ ꯁꯤꯒꯤꯁꯤꯒ ꯁꯤꯒꯤꯁꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯍꯣꯠꯄꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤ 42ꯒ ꯑꯇꯣꯞꯄ ꯃꯁꯤꯡꯁꯤꯒ ꯇꯤꯟꯖꯜꯂꯒ ꯑꯩꯈꯣꯏꯅ 100 ꯇꯥꯒꯗꯕ ꯑꯣꯏꯒꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯀꯌꯥ ꯇꯥꯔꯦ 58 ꯀꯣ 58 ꯁꯤꯒ ꯇꯤꯟꯖꯜ ꯇꯥꯔꯗꯤ 100 ꯇꯥꯏꯅ ꯁꯤ ꯑꯅꯤ 100 ꯇꯥꯏꯅ ꯁꯤ ꯑꯅꯤꯁꯤ ꯄꯨꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯅ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯃꯨꯊꯠꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯦ ꯁꯤ ꯍꯣꯠꯄ ꯑꯃ ꯆꯪꯉꯦꯀꯣ ꯁꯤ ꯑꯅꯤꯁꯦ ꯍꯣꯠꯄ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯁꯤ ꯍꯣꯠꯂꯁꯤꯀꯣ ꯁꯤ ꯍꯥꯏꯐꯦꯠ ꯃꯨꯊꯠꯈꯤꯒꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯑꯗꯣ ꯁꯤ ꯑꯅꯤꯒꯤ ꯚꯦꯂꯨꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯔꯁꯦꯟꯇꯦꯖꯀꯤ ꯑꯩꯈꯣꯏꯅ ꯃꯣꯔ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯌꯦꯡꯒꯗꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯍꯣꯠꯁꯤ ꯁꯤꯁꯦ ꯏꯍꯥꯟ ꯑꯃꯨꯛꯀꯤ ꯑꯩꯈꯣꯏꯅ ꯚꯣꯏꯁꯀꯤ ꯐꯦꯜ ꯑꯣꯏꯕꯁꯦ ꯄꯨꯊꯣꯛꯑꯁꯤ ꯚꯣꯏꯁꯀꯤ ꯐꯦꯜ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ 80% ꯑꯣꯐ ꯀꯣ ꯌꯥꯝ ꯐꯦꯜ ꯑꯣꯏꯔꯦꯀꯣ 80% ꯐꯦꯜ ꯑꯣꯏꯈꯠꯂꯛꯑꯗꯤꯀꯣ 1250 ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯚꯣꯏꯁꯀꯤ ꯄꯨꯊꯣꯛꯑꯅꯤꯀꯣ ꯑꯃꯁꯤꯅ ꯒꯔꯜꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯅ 55% ꯑꯣꯐ ꯁꯤꯅ 850 ꯁꯤꯃ ꯁꯨꯃꯥꯏꯅ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯄꯨꯊꯣꯛꯄꯤꯔꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯀꯛꯊꯠꯅꯕꯤꯔꯣꯀꯣ ꯁꯤꯒꯤ ꯖꯦꯔꯣꯁꯤꯒ ꯁꯤ ꯖꯦꯔꯣꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯖꯦꯔꯣꯁꯤꯒ ꯁꯤ ꯖꯦꯔꯣꯁꯤꯒ ꯀꯛꯊꯠꯅꯔꯒ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯑꯩꯈꯣꯏꯅ 8 ꯏꯟꯇꯨ 125 ꯁꯤꯃ ꯇꯥꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟ ꯁꯤꯒꯤ ꯑꯃ ꯍꯣꯠꯂꯁꯦ 125 ꯏꯟꯇꯨ 8 ꯀꯣ ꯁꯤ ꯏꯟꯇꯨ ꯇꯧ ꯇꯥꯔꯗꯤ 40 ꯇꯥꯔꯦ ꯈꯨꯠꯇ 4 ꯂꯩꯔꯦ ꯃꯊꯪꯗ 16 ꯀꯣ 16 ꯗꯩ 4 ꯍꯥꯞꯄ 20 ꯇꯥꯔꯦ ꯈꯨꯠꯇ 2 ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 8 1 8 8 2 ꯂꯩꯕꯁꯤꯒ ꯑꯩꯈꯣꯏꯅ 10 ꯁꯨꯃꯥꯏꯅ ꯁꯤ 100 ꯇꯥꯔꯦꯀꯣ ꯚꯣꯏꯁ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯕꯁꯦ ꯄꯨꯂꯞꯅ 100 ꯇꯥꯔꯦꯀꯣ ꯃꯥꯏ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤ 100ꯒ 1,150 ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯃꯤ 1,000 ꯐꯦꯜ ꯑꯣꯏꯔꯦꯀꯣ ꯃꯥꯁꯤ ꯐꯦꯜ ꯌꯥꯝ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯒꯔꯜꯁꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯒꯔꯜꯁꯀꯤ ꯐꯦꯜ ꯑꯣꯏꯕꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤ ꯀꯛꯊꯠꯅꯔꯁꯤꯀꯣ ꯁꯤꯒ ꯀꯛꯊꯠꯅꯔꯣ ꯑꯗꯣ ꯑꯇꯩꯗꯤ ꯀꯩ ꯀꯛꯊꯠꯔꯝꯕ ꯌꯥꯏ ꯁꯤ 5ꯇ ꯀꯛꯄ ꯌꯥꯏꯀꯣ ꯁꯤ ꯌꯦꯡꯉꯁꯤ ꯁꯤꯅ 5ꯇ ꯀꯛ ꯇꯥꯔꯗꯤ 2 ꯇꯥꯔꯦ ꯁꯤꯅ 5ꯇ ꯀꯛ ꯇꯥꯔꯗꯤ 1 1 ꯀꯛ ꯇꯥꯔꯗꯤ 3 ꯀꯣ ꯁꯤꯗ 5 3 ꯂꯦꯝꯃꯣ 3ꯒ 5ꯒ 7 ꯀꯣ ꯁꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 7 ꯇꯥꯔꯦ ꯁꯨꯃꯥꯏꯅꯀꯣ ꯑꯇꯩꯗꯤ ꯁꯤꯒ 2ꯗ ꯀꯛꯊꯠꯔꯝꯕ ꯌꯥꯏ ꯁꯤꯒ ꯀꯛꯊꯠ ꯇꯥꯔꯗꯤ 2 9 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯅ 29 ꯏꯟꯇꯨ 17 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯣꯔꯝꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯨ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯁꯤꯃ ꯏꯟꯇꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤ ꯏꯟꯇꯨ ꯇꯧꯕ ꯃꯇꯝꯗ ꯀꯌꯥ ꯇꯥꯅꯤ ꯁꯤ ꯀꯅꯥꯝꯇ ꯍꯣꯠꯂꯣ ꯑꯩꯅ ꯍꯣꯠꯄꯕꯨꯗꯤ ꯑꯩ ꯅꯣꯏ ꯑꯗꯨꯝ ꯍꯣꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯀꯌꯥ ꯇꯥꯏ ꯀꯅꯥꯝꯇ ꯍꯥꯏꯔꯣ 29 ꯏꯟꯇꯨ 7 ꯌꯥꯝ ꯆꯝꯕ ꯃꯦꯊꯃꯦꯇꯤꯀꯦꯜ ꯀꯩꯅꯣꯅꯤꯀꯣ ꯁꯤ ꯀꯅꯥꯝꯇ ꯍꯣꯠꯂꯣ ꯑꯗꯣ ꯃꯈꯥ ꯍꯣꯠꯊꯁꯤ ꯑꯩꯅ ꯉꯁꯥꯏꯗꯩ ꯃꯌꯥꯝ ꯍꯣꯠꯂꯦ ꯅꯣꯏ ꯁꯤ ꯑꯃ ꯈꯛꯇꯪꯗꯤ ꯍꯣꯠꯄ ꯌꯥꯏꯀꯣ ꯀꯌꯥ ꯇꯥꯏ ꯑꯟꯁꯔ ꯃꯦꯁꯦꯖꯇ ꯏꯒꯦꯁꯨ ꯏꯔꯣ ꯀꯌꯥ ꯇꯥꯒꯦ ꯀꯅꯥꯝꯇ ꯁꯤ ꯀꯣꯏꯁꯟꯁꯤꯅꯁꯨ ꯂꯣꯏꯔꯕꯅꯤ ꯍꯣꯠꯄꯀꯣ ꯎꯝ 493 ꯁꯤ ꯆꯨꯝꯃꯦ 493 ꯇꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯣꯠꯄꯒꯤ ꯃꯇꯨꯡꯟꯅ ꯁꯤꯒꯤ ꯚꯣꯏꯁ ꯐꯦꯜ ꯑꯣꯏꯕꯁꯤꯅ ꯃꯤ 1,000 ꯑꯗꯨꯒ ꯒꯔꯜꯁ ꯐꯦꯜ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯅ 493 ꯁꯤꯒꯤ ꯚꯦꯂꯨ ꯑꯅꯤꯁꯦ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯔꯁꯦꯟꯇꯦꯖꯀꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯑꯪꯀ ꯃꯆꯥ ꯑꯃ ꯍꯣꯠꯇꯕ ꯌꯥꯔꯣꯏ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯀꯣ ꯑꯗꯨꯅ ꯁꯤ ꯌꯦꯡꯉꯁꯤ ꯑꯗꯣ ꯃꯥꯅ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯂꯥꯁꯀꯤ ꯀꯣꯏꯁꯟꯁꯤꯅꯦꯀꯣ ꯗꯦꯟ ꯗ ꯅꯝꯕꯔ ꯑꯣꯐ ꯕꯣꯏꯁ ꯍꯨ ꯐꯦꯜ ꯏꯁ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯏꯁ ꯃꯣꯔ ꯁꯤꯒꯅ ꯒꯔꯜꯁꯅ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯕꯣꯏꯁꯅ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯒꯔꯜꯁꯅ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡꯁꯦ ꯀꯌꯥ ꯍꯦꯟꯒꯦ ꯍꯥꯏꯕ ꯍꯦꯟꯕꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯅꯕ ꯑꯃ ꯆꯪꯒꯅꯤ ꯉꯁꯥꯏꯒꯤ ꯂꯦꯁꯇꯒ ꯑꯗꯨꯝ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯐ꯭ꯔꯦꯟꯁꯁꯦ ꯃꯥꯒꯤ ꯔꯤꯐ꯭ꯔꯦꯟꯁꯁꯤꯅ ꯑꯩꯈꯣꯏꯅ ꯒꯔꯜꯁꯇ ꯑꯣꯏꯅ ꯄꯤꯒꯗꯕ ꯃꯅꯤꯡꯗ ꯂꯩꯕ ꯄꯣꯠꯁꯦ ꯑꯣꯏꯅ ꯄꯤꯒꯗꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯪꯀ ꯍꯣꯠꯀꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯑꯪꯀ ꯑꯩꯈꯣꯏꯅ ꯄꯔꯁꯦꯟꯇꯦꯖ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ 1000 ꯃꯥꯏꯅꯁ ꯑꯩꯈꯣꯏꯅ 493 ꯁꯤꯅ ꯑꯩꯈꯣꯏꯅ ꯀꯌꯥ ꯍꯦꯟꯒꯦ ꯍꯥꯏꯕꯗꯣ ꯒꯔꯜꯁꯇꯩ ꯀꯌꯥ ꯍꯦꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯒꯔꯜꯁꯀꯤ ꯄꯣꯠꯁꯦ ꯊꯝꯕꯤꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯒꯔꯜꯁꯇꯒꯤ ꯀꯌꯥ ꯍꯦꯟꯒꯦ ꯍꯥꯏꯕꯗ ꯒꯔꯜꯁꯀꯤ ꯄꯣꯠꯇꯨ ꯑꯃꯨꯛ ꯔꯤꯐꯔꯦꯟꯁ ꯂꯧꯔꯛꯀꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ 100 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯪꯀꯁꯦ ꯍꯣꯠꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯣꯟ ꯑꯇꯥꯕ ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯐꯣꯟ ꯑꯇꯥꯕꯗꯣ ꯑꯟꯁꯔ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯕ ꯄꯣꯠꯁꯦ ꯑꯗꯨ ꯂꯣꯏ ꯈꯪꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯪꯀꯁꯦ ꯍꯣꯠꯂꯀꯥꯟꯗ ꯑꯩꯒꯤ ꯐꯣꯟꯁꯦ ꯂꯣꯏꯔꯅꯤ ꯂꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯁꯤ ꯄꯣꯠꯁꯦ ꯈꯪꯒꯗꯕꯅ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯤꯗ ꯈꯔ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯁꯤ ꯍꯣꯠꯂꯁꯤ ꯑꯩꯍꯥꯟꯅ ꯃꯩꯁꯦ ꯈꯥꯏꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯈꯥꯏꯗꯣꯛꯇꯗꯤ ꯌꯥꯔꯣꯏ 1000 493 ꯁꯤꯃ ꯂꯩꯔꯦ ꯁꯤ ꯈꯥꯏꯗꯣꯛꯀꯣ ꯁꯤ 0ꯗꯒꯤ ꯀꯩꯅꯣ ꯈꯥꯏꯗꯣꯛꯇꯤ 7 ꯇꯥꯔꯦ ꯀꯣ ꯑꯗꯩ ꯃꯊꯪ ꯑꯃ ꯁꯤꯟꯖꯜꯂꯦ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤ 500ꯇꯒꯤ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯛꯇꯅꯤ ꯋꯥꯠꯂꯤꯁꯤ 9 ꯈꯛꯇꯅꯤ ꯋꯥꯠꯂꯤꯁꯤꯀꯣ ꯑꯗꯨꯅ 507 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯗ ꯑꯗꯨꯝ ꯍꯣꯠꯂꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯝꯕ ꯀꯣꯏꯁꯟꯈꯩꯁꯦ ꯑꯗꯨꯅ ꯃꯊꯛꯀꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ 507 ꯀꯣ ꯁꯤ ꯇꯥꯏꯀꯣ 507 ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯔꯅꯤ ꯁꯤꯁꯦ ꯏꯟꯇꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯕ ꯌꯥꯏꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯣ ꯏꯟꯇꯨ 100 ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯛꯊꯅꯕ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯂꯩꯇ꯭ꯔꯦꯀꯣ ꯁꯤꯒ ꯀꯛꯊꯅꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ
ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ 507 00 ꯁꯤ ꯏꯟꯇꯨ ꯇꯧꯁꯟꯈ꯭ꯔꯕꯅꯤ 493 ꯁꯤ ꯏꯟꯇꯨ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯠ ꯇꯧꯔꯣ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯁꯤꯗ ꯀꯛꯊꯠꯅꯕ ꯌꯥꯗꯣꯏ ꯃꯔꯝꯁꯤꯗ ꯄꯣꯏꯟꯠ ꯂꯥꯛꯏꯁꯦ ꯄꯣꯏꯟꯠ ꯌꯥ ꯇꯥꯔꯗꯤ ꯁꯤ ꯄꯣꯏꯟꯠꯁꯦ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯒꯅꯦꯕ ꯄꯣꯏꯟꯠ ꯌꯥꯎꯔꯛꯏꯁꯦ ꯁꯤ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅꯦꯕꯀꯣ ꯃꯥꯒꯤ ꯗꯦꯁꯤꯃꯦꯜ ꯄꯣꯏꯟꯠ ꯑꯩꯈꯣꯏꯅ ꯂꯧꯁꯜꯂꯒ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯁꯤꯗꯤ ꯗꯤꯚꯥꯏꯠ ꯇꯧꯔꯣ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯃꯥꯒꯤ ꯐꯣꯟ ꯑꯇꯥꯕ ꯑꯃ ꯌꯥꯎꯅ ꯁꯣꯔꯤ ꯑꯗꯨꯏ ꯄꯣꯠꯇꯨꯅ ꯑꯟꯁꯔ ꯑꯣꯏꯗꯣꯏꯅꯤꯀꯣ 493 ꯁꯤꯗ 50700 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯠ ꯇꯧꯔꯣ ꯁꯤꯒꯤ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯑꯟꯁꯔ ꯑꯩ ꯏꯁꯥꯁꯤ ꯃꯨꯠꯊꯠꯂꯒꯦꯀꯣ ꯈꯤꯇꯪ ꯀꯣꯝꯅ ꯍꯣꯠꯅꯕꯀꯣ ꯁꯤ ꯗꯤꯚꯥꯏꯁꯁꯦ ꯈꯤꯇꯪꯗꯤ ꯐꯔꯛ ꯇꯥꯅꯤ ꯈꯪꯉꯦ ꯃꯥꯒꯤ ꯑꯪꯀ ꯃꯁꯤꯡꯁꯤꯅ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯖꯒꯤꯛ ꯖꯒꯥꯒ ꯌꯥꯝ ꯂꯥꯎꯕ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯁꯤ ꯏꯍꯥꯟ ꯑꯃꯗ ꯀꯩꯗ ꯆꯠꯄ ꯌꯥꯏ ꯋꯥꯟꯗ ꯆꯠꯄ ꯌꯥꯏꯀꯣ ꯋꯥꯟꯗ ꯆꯠꯄ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯀꯥ ꯑꯍꯨꯝꯁꯦ ꯂꯧꯁꯜꯂꯒ 493 ꯂꯩꯔꯦ ꯁꯤꯕꯨ ꯌꯥꯏꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯛꯊꯠ ꯇꯥꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ 4 ꯇꯥꯔꯦ ꯁꯤꯗ 1 ꯇꯥꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ 0 ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯈꯤꯇꯪ ꯁꯤꯡꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯤꯒꯤ 1ꯁꯦ ꯈꯪꯕꯗꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ 4ꯁꯦ ꯑꯟꯁꯔ ꯇꯥꯔꯦꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯅꯣꯏꯅ ꯑꯪꯀꯁꯦ ꯃꯌꯥꯝ ꯍꯣꯠꯂꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯌꯥꯝ ꯊꯨꯅ ꯂꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯨ ꯈꯔ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ 1 ꯇꯥꯏꯅ ꯑꯇꯣꯞꯄ 1 ꯑꯝꯇ ꯌꯥꯎꯗꯦꯅ ꯑꯣꯞꯁꯟꯗ 1 ꯇꯥꯏꯔꯒ ꯑꯗꯨꯝ ꯁꯦꯝꯖꯤꯟꯈꯤꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯑꯪꯀꯁꯦ ꯐꯖꯅ ꯇꯥꯅꯕ ꯍꯣꯠꯁꯤꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯕꯨ ꯂꯩꯔꯦ ꯁꯤꯗ 0 ꯑꯃ ꯍꯥꯞꯆꯜꯂꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯑꯗꯨꯝ ꯄꯨꯊꯣꯔꯛꯄ ꯌꯥꯏꯀꯣ ꯁꯤ ꯃꯄꯥ ꯂꯩꯈ꯭ꯔꯦ 7ꯒꯤ ꯃꯄꯥ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤ 0ꯁꯤ ꯄꯨꯊꯣꯔꯛꯑꯦ ꯁꯤ 0ꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏꯀꯣ 0ꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ 0ꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯥꯒꯤ ꯗꯤꯚꯥꯏꯖꯔꯁꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗ 0 ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯑꯃꯨꯛ ꯄꯨꯊꯔꯛꯀꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤ 0 ꯍꯥꯞꯆꯤꯜꯂꯦ ꯑꯃ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯉꯝꯗ ꯇꯥꯔꯗꯤ ꯑꯅꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯣꯝ ꯅꯥꯀꯟꯗ 0 ꯑꯃ ꯍꯥꯞꯄ ꯄꯣꯠꯁꯤ ꯆꯠꯅꯔꯛꯀꯅꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯚꯦꯂꯨꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯒꯅꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ 400 ꯀꯣ ꯁꯤꯅ 100 ꯀꯩꯅꯣ ꯁꯤ ꯑꯩꯈꯣꯏꯅ 2 ꯅꯠꯇ꯭ꯔꯒ 3ꯗ ꯌꯥꯗꯣꯏꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯀꯩꯅꯣꯗ ꯌꯥꯔꯣꯏ 3ꯗ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯁꯤꯗ ꯁꯤ ꯑꯩꯈꯣꯏꯅ 93 ꯌꯥꯎꯔꯛꯄꯁꯤꯅ 3ꯗ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯅ 2ꯗ ꯆꯠꯂꯅꯤ 493 ꯏꯟꯇꯨ 2 ꯁꯤꯀꯣ ꯁꯤ ꯏꯟꯇꯨ ꯇꯧꯕꯤꯔꯣꯀꯣ ꯁꯤꯅ 6 8 ꯀꯣ 1 ꯂꯩ 7 9 ꯀꯣ ꯁꯤꯅ 2ꯗ ꯁꯨꯃꯥꯏꯅ ꯆꯠꯂꯣꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ 9 8 6 ꯀꯣ ꯑꯗꯣ ꯁꯤ ꯈꯥꯏꯗꯣꯛꯑꯣꯀꯣ 4 ꯂꯥꯛꯔꯦ ꯑꯁꯤꯗ 1 ꯁꯤꯗ 4 1 ꯁꯨꯃꯥꯏꯅ ꯇꯥꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤ ꯆꯨꯝꯕ꯭ꯔꯥ 4 1 4 1 4 ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯄꯣꯠꯁꯤ ꯂꯩꯀꯣ ꯑꯗꯣ ꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯖꯟ ꯍꯦꯟꯅ ꯆꯥꯎꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯄꯣꯏꯟꯠ ꯑꯃ ꯅꯝꯃꯅꯤ ꯄꯣꯏꯟꯠ ꯑꯃ ꯅꯝꯕꯗ ꯁꯤꯗ 0 ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯣ ꯑꯟꯁꯔꯗꯤ ꯁꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯕꯅꯤꯀꯣ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯍꯣꯠꯄ ꯃꯇꯝꯗ ꯀꯌꯥꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯤꯗꯤ ꯃꯁꯤꯡ ꯑꯆꯧꯕ ꯑꯃ ꯆꯠꯇ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯁꯤꯗ 400ꯅꯤ ꯁꯤꯅ 4000ꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 8 9ꯒꯨꯝꯕ ꯑꯗꯥꯏ ꯖꯒꯥꯗ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯟꯁꯔ ꯄꯤꯕ ꯃꯇꯨꯡ ꯑꯩꯅ ꯑꯗꯨꯝ ꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯟꯁꯔꯗꯒꯤ ꯑꯗꯨꯝ ꯈꯔ ꯌꯦꯡꯉ ꯑꯗꯨꯝ ꯆꯠꯄꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ 493 ꯏꯟꯇꯨ 8 ꯀꯣ ꯁꯤ ꯏꯟꯇꯨ ꯆꯠꯂꯣ ꯁꯤꯅ 24 ꯈꯨꯠꯇ 2 ꯀꯣ ꯁꯤꯅ 72 74 ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯁꯤ 8 ꯀꯣ 32 ꯀꯣ ꯁꯤꯒ ꯍꯥꯞꯆꯤꯟ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 39 ꯁꯤ ꯂꯩꯔꯦꯀꯣ ꯁꯤ 8 ꯆꯠꯂꯣ ꯁꯤꯅ 3944 ꯁꯤꯃ ꯂꯩꯔꯦ ꯁꯤ ꯈꯥꯏꯗꯣꯛꯑꯣꯀꯣ ꯁꯤ ꯈꯥꯏꯗꯣꯛꯄꯗ ꯑꯩꯈꯣꯏꯅ 6 9 ꯀꯣ ꯁꯤ 1 ꯇꯥꯔꯦ ꯑꯃꯨꯛꯁꯨ 0 ꯑꯃꯨꯛ ꯆꯠꯁꯜꯂꯣꯀꯣ ꯁꯤ ꯆꯠꯄ ꯃꯇꯝꯗ ꯀꯌꯥ ꯇꯥꯔꯦ ꯁꯤꯗꯤ ꯀꯌꯥ ꯆꯠꯀꯅꯤ 5 5ꯇ ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤ 400 ꯑꯣꯏꯕꯅꯤꯅ 5 ꯌꯧꯈꯤꯕ ꯃꯇꯝꯗ 2000 ꯌꯧꯈ꯭ꯔꯅꯤ ꯑꯗꯨꯅ 5ꯇ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 4ꯗ ꯆꯠꯀꯗꯕꯀꯣ ꯁꯤ 4ꯗ ꯆꯠꯂꯣ 4ꯗ 12 ꯈꯨꯠꯇ 1 ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯤ ꯄꯣꯠꯁꯦ 7 2 ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯗꯩ ꯁꯤꯅ 19 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯇꯥꯔꯤ ꯄꯣꯠꯁꯤꯒ ꯌꯥꯝ ꯅꯛꯅꯩꯕ ꯁꯤꯅꯕꯨꯗꯤ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗ 3 ꯈꯔ ꯂꯥꯛꯑꯅꯦꯕꯀꯣ 3 ꯂꯥꯛꯑꯒ ꯁꯤꯗ ꯄꯣꯏꯟꯠ ꯈꯔ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯁꯦ ꯁꯤꯗ ꯍꯦꯜꯂꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯖꯁ 12 ꯈꯛꯇꯅꯦꯕ ꯍꯦꯜꯂꯤꯁꯦ 12 ꯈꯛꯇꯪ ꯍꯦꯟꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯧꯁꯤꯟꯕ ꯌꯥꯏꯕ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ 8 ꯄꯣꯏꯟꯠ ꯁꯨꯃꯥꯏꯅ 3 ꯅꯠꯇ꯭ꯔꯒ 4 ꯁꯨꯃꯥꯏꯅ ꯏꯁꯟꯕ ꯌꯥꯏ ꯃꯥꯏ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠ ꯚꯦꯂꯨꯅꯤꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ 12 ꯈꯛꯇꯪ ꯍꯦꯟꯕꯩ ꯁꯨꯃꯥꯏꯅ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅ 102.84 ꯁꯤꯅ ꯑꯟꯁꯔ ꯇꯥꯔꯦ ꯑꯗꯨꯅ ꯑꯣꯞꯁꯟ ꯅꯝꯕꯔ 4 ꯉꯁꯥꯏ ꯑꯟꯁꯔ ꯇꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯟꯁꯔ ꯇꯥꯕ ꯁꯤꯒꯤ ꯗꯤꯚꯤꯖꯟꯁꯤꯃ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯐꯔꯛ ꯇꯥꯏꯀꯣ ꯁꯤꯃ ꯁꯨꯃꯥꯏꯅ ꯍꯣꯜꯂꯣꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯣꯏꯟꯠꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯥꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ 102.3 ꯀꯣ ꯅꯠꯇꯦ 8 ꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕꯗ 8 ꯆꯠꯈ꯭ꯔꯦ 8 3 ꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤ 5ꯇꯒꯤ ꯚꯦꯂꯨ ꯑꯆꯧꯕ ꯇꯥꯔꯛꯀꯅꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯃꯥꯒꯤ ꯖꯁ 12 ꯈꯛꯇꯪ ꯂꯣꯏꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ 0 0 ꯑꯅꯤ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯆꯥꯎꯔꯛꯄ ꯄꯣꯠꯁꯤ ꯆꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ 5ꯇ ꯍꯦꯟꯕ ꯇꯥꯔꯒꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯁꯟ ꯂꯧꯁꯤꯜꯂꯒ 102.84 ꯁꯤꯒꯤ ꯄꯣꯠꯁꯤ ꯇꯥꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯞꯁꯟ ꯅꯝꯕꯔ 4 ꯁꯤꯅ ꯁꯤꯒꯤ ꯑꯟꯁꯔ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯣꯜꯂꯤꯁꯦ ꯉꯁꯤꯒꯤ ꯅꯣꯏꯅ ꯀꯩꯅꯣ
ꯇꯦꯁ ꯊꯥꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏꯅ 5ꯗꯨꯅꯤꯀꯣ ꯁꯤꯗ ꯍꯣꯠꯂꯤꯁꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ 5ꯗꯨꯅꯤ ꯁꯤꯗ ꯍꯣꯠꯂꯤꯁꯤ ꯑꯗꯨꯒ ꯁꯤꯗ ꯑꯟꯁꯔ ꯀꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯤꯒꯤ PDF ꯃꯆꯥꯁꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯍꯥꯏꯒꯗꯕ ꯑꯃ ꯋꯥꯠꯍꯧꯔꯦꯀꯣ ꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯁꯤꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤꯀꯣ ꯁꯤꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯅꯣꯏꯅ ꯍꯣꯠꯂꯛꯄꯁꯦ ꯌꯦꯡꯉꯣꯕꯀꯣ ꯁꯤꯗ ꯁꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯇꯦꯁ ꯊꯥꯕꯒꯤ ꯅꯪꯒꯤ ꯔꯤꯖꯜ ꯃꯌꯥꯝꯗꯨꯅꯤꯀꯣ ꯁꯤꯗ ꯃꯤꯒꯤ ꯃꯥꯔꯛ ꯐꯪꯕ ꯃꯌꯥꯝꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯤ ꯊꯥꯔꯛꯄ ꯃꯤ ꯃꯌꯥꯝꯁꯤꯗ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯗꯀꯣ ꯁꯤ ꯆꯨꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤ 35 ꯁꯤ ꯀꯌꯥꯅꯣ 34 ꯊꯥꯕ ꯃꯇꯝꯗ 31 ꯆꯨꯝꯃꯦꯕ ꯁꯤꯗꯤ ꯌꯥꯝ ꯆꯨꯝꯃꯦꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯗ ꯑꯗꯣ ꯁꯤꯅ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯗꯨꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯀꯣꯏꯁꯟ ꯅꯝꯕꯔ 3 ꯍꯧꯖꯤꯛ ꯍꯣꯠꯄꯗꯨꯅꯤꯀꯣ ꯁꯤꯗ ꯂꯥꯟꯕ ꯃꯁꯤꯡꯁꯦ ꯁꯤꯗ ꯃꯤ ꯄꯨꯂꯞꯅ ꯀꯌꯥꯅꯣ ꯂꯥꯜꯂꯦ 13 ꯂꯥꯜꯂꯦꯕ ꯁꯤꯗ 34 ꯊꯥꯕ ꯃꯇꯨꯡ 10 ꯍꯥꯏꯇꯥꯔꯦꯀꯣ 34 ꯊꯥꯕꯗ ꯑꯩꯈꯣꯏꯅ 24 ꯈꯛꯇꯪꯅꯤ ꯆꯨꯝꯃꯤꯁꯦ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯨꯅ ꯁꯤꯅꯦ ꯑꯩꯅ ꯅꯣꯏꯗ ꯄꯤꯛ ꯑꯞ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯀꯣꯏꯁꯟ ꯅꯝꯕꯔ 5 ꯁꯤꯁꯨ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ 34 ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 25 ꯈꯛꯇꯅꯦꯕ ꯆꯨꯝꯃꯤꯁꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯌꯥꯝ ꯂꯥꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯤꯡ ꯀꯥꯡꯕꯨꯁꯦ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 15ꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ 34 ꯊꯥꯕ ꯃꯅꯨꯡꯗ 14 ꯈꯛꯇꯅꯦꯕ ꯀꯩꯅꯣ 17 ꯈꯛꯇꯅꯦꯕ ꯆꯨꯝꯃꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯡꯒꯤ ꯀꯥꯡꯕꯨꯁꯦ ꯁꯤꯒꯤ ꯂꯥꯟꯕꯩ ꯃꯔꯝꯁꯦ ꯀꯩꯒꯤ ꯑꯣꯏꯇꯥꯔꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯃꯇꯝ ꯅꯪꯗꯕꯒꯤꯅꯦꯕ ꯑꯩ ꯈꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏ 3 ꯍꯣꯠꯂꯣ ꯍꯥꯏꯇꯥꯔꯗꯤ ꯅꯣꯏꯗ ꯐꯔꯛ ꯇꯥꯏꯅ ꯑꯗꯨꯏ ꯄꯣꯠꯇꯣ ꯅꯪꯗꯕꯩꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯏꯁꯟ 5ꯁꯦ ꯂꯥꯁꯀꯤ ꯀꯣꯏꯁꯟ 5ꯁꯦ 11ꯗꯩꯅ 15 ꯐꯧꯁꯤꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯍꯣꯠꯄꯁꯤꯗ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯌꯥꯎꯗ꯭ꯔꯤꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯅ ꯑꯩꯅ ꯍꯥꯟꯅ ꯍꯣꯠꯈ꯭ꯔꯦ ꯅꯣꯏ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯗꯕ ꯌꯥꯏꯀꯣ ꯑꯗꯣ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯄꯥꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯤꯡꯛꯇꯣ ꯊꯥꯔꯛꯀꯦꯀꯣ ꯑꯗꯨꯒ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯖꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯉꯁꯤ ꯍꯣꯠꯂꯤꯁꯤꯅ 1ꯗꯩꯅ 10 ꯐꯧꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯏꯅ ꯌꯥꯝ ꯂꯨꯕꯗꯣ ꯀꯣ ꯃꯤ ꯃꯌꯥꯝꯅ ꯆꯨꯝꯕ ꯉꯝꯗꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯃ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ 34ꯒꯤ ꯃꯅꯨꯡꯗ 29 ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯨꯝꯗꯕ ꯀꯥꯡꯕꯨꯁꯦ ꯁꯤ ꯀꯥꯡꯕꯨꯁꯤꯅꯦ ꯑꯩꯅ ꯅꯣꯏꯗ ꯈꯜꯂꯒ ꯍꯣꯠꯂꯤꯁꯦ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗꯀꯣ ꯃꯊꯪꯒꯤꯗ ꯑꯩ ꯈꯤꯇꯪ ꯑꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯃꯝ ꯈꯛꯇꯅꯤꯀꯣ ꯁꯤꯒꯨꯝꯕ ꯑꯃꯃꯝ ꯂꯧꯔꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯑꯅꯤꯃꯛꯇ ꯂꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯃꯃꯥꯡꯗ ꯇꯦꯁ ꯇꯧꯈꯤꯕꯒꯤ ꯃꯥꯒꯤ ꯃꯤ ꯃꯌꯥꯝꯅ ꯂꯥꯟꯒꯟꯕ ꯖꯒꯥ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤꯁꯨ ꯂꯥꯟꯒꯟꯕ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯁꯤ ꯑꯅꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯟꯕ ꯖꯒꯥꯈꯩꯗꯣ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯉꯒ ꯑꯗꯨꯏ ꯄꯣꯠꯇꯣ ꯇꯧꯅꯕꯀꯣ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯇꯧꯒꯦ ꯑꯗꯣ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯦꯡꯉꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯤꯡꯛꯁꯦ ꯑꯗꯨꯝ ꯅꯣꯏꯗ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯅ ꯈꯤꯇꯪ ꯊꯨꯅ ꯍꯣꯠꯈꯤꯕ ꯌꯥꯎ ꯇꯥꯔꯗꯤ ꯑꯗꯨꯝ ꯌꯦꯡꯅꯕ ꯇꯧꯕꯤꯔꯣꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯛ ꯌꯨ